ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯇꯝꯃꯤꯁꯦ ꯃꯥꯔꯀꯦꯠ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯀꯧꯋꯦꯕ ꯍꯥꯏꯕꯗꯤ ꯃꯥꯔꯀꯦꯠꯁꯦ ꯀꯔꯝꯍꯥꯏꯅ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯀ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇꯨꯅꯦꯕ ꯑꯩꯈꯣꯏꯅ ꯇꯝꯃꯤꯁꯦ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯈꯪꯕ ꯂꯣꯏꯗ꯭ꯔꯤ ꯈꯔ ꯃꯈꯩꯗꯤ ꯈꯪꯉꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇ꯭ꯔꯦꯠ ꯇꯧꯃꯤꯟꯅꯕ ꯍꯧꯔꯦ ꯉꯔꯥꯡꯗꯒꯤ ꯇ꯭ꯔꯦꯠ ꯇꯧꯕ ꯍꯧꯔꯦ ꯑꯗ ꯇ꯭ꯔꯦꯗꯔ ꯑꯅꯧꯕꯁꯤꯡꯁꯤꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅ ꯈꯜꯂꯒ ꯆꯪꯉꯛꯀꯦ ꯀꯥꯟꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯀꯔꯤꯒꯨꯝꯕ ꯈꯪꯕ ꯇꯥꯔꯕ ꯃꯥꯔꯀꯦꯠ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯔꯠ ꯄꯦꯇꯔꯟ ꯃꯌꯥꯝꯅ ꯇ꯭ꯔꯦꯠ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤ ꯈꯪ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯇ꯭ꯔꯦꯗꯔ ꯑꯃ ꯑꯣꯏꯕ ꯌꯥꯔꯅꯤ ꯀꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯑꯅꯧꯕꯁꯤꯅ ꯆꯪꯉꯦꯕꯀꯣ ꯆꯨꯝꯃꯤꯀꯣ ꯀꯣꯏꯔꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯁꯤ ꯈꯪꯉꯒꯗꯤ ꯀꯥꯏꯅꯀꯣ ꯁꯤꯕꯣ ꯁꯤꯒꯤ ꯃꯥꯔꯀꯦꯠ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯈꯪꯉꯒꯗꯤ ꯀꯥꯏ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯗꯣꯏꯁꯦ ꯑꯇꯩ ꯅꯠꯇꯕ ꯃꯥꯔꯀꯦꯠ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯌꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯏꯌꯦꯕꯀꯣ ꯀꯌꯥꯝ ꯂꯥꯏꯒꯦ ꯀꯥꯟꯁꯤꯗ ꯑꯩ ꯅꯣꯏꯗ ꯍꯥꯏꯔꯤꯁꯤꯅꯤ ꯉꯁꯥꯏꯁꯨ ꯍꯥꯏꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 10ꯗ ꯇꯝꯃꯛꯏꯕ 11ꯗ ꯇꯝꯃꯛꯏꯕ 12ꯗ ꯇꯝꯃꯛꯏꯕ 11 12 ꯍꯥꯏꯔꯁꯦꯕ 11 12ꯗꯨꯗ ꯐꯤꯖꯤꯛꯁꯇ ꯇꯝꯃꯛꯏꯕ ꯌꯦꯡꯉꯣꯅꯦ ꯆꯦꯞꯇꯔ ꯑꯃ 1ꯗ ꯐꯤꯖꯤꯛꯁꯀꯤ electrostatic kaina adagi kadauba adu mayam tamaidana adagi magnetic field gi matang da optics gi matang da communication kanugi electronics and communication matang adu kyana lugura potne bo tamai adagi kadauba differentiation integration yone yam thina lugra jane badu poto adu phawda koi gyan tana ba hena ka gyan tana ma tawga pulap gyan tarambe tarambe adu honna dana koi ngamna pass taw la kramne su kyam lugra poto अदुगा सिगी मार्केट अंडरस्टैंडिंग द करी यावरि कैंडलस्टिक की मतंग द सपोर्ट की मतंग द रेजिस्टेंस मतंग द पैटर्न खर तानी सप्लाई नसिनी डिमांड नसिनी वॉल्यूम नसिनी अदुदुगा येंगनरु तारगदि अदुगे मतिक लाइद्रना पोय लाइद्रै नाइजा लाइ अदुगे मतिक अदुदुगा मी सिंगिना कमाय तय कासे ट्रेडिंग दिसे अदुगे मतिक लाइरा पैसा तखतना मांगना बाइता कया मांगे कादा कोइगी गूगल की मतुगिनको trading tawbasi 95% di mangai 5% ji gatta nai paisa tunga sum consistently tung lai habdu ji dumai ka hai nei yo adu aduki mati lai re swam lai re posi swam aduki mati kano lu gre ba kano da khoi gi win rate si di yeng ta re adi market understanding ena su kyam lai gra poche khoi na hai ra matung do phawba mai pa khoi guarantee lai tre si kari maram gi noi kana trading psychology ama di risk management ama khoi ri bi am saw ba सिसिदा असिसिना ख्वाइदगी मरु ओइबा पोने सिसिना मरम ओइरगने मीना पैसा मांगनाबा खोटबा काइन तौनरि मैम खै गो मार्केट अंडरस्टैंडिंग केसु नतेबा आई ngara recording am thai दुने मा गा आइगो वारी सनब जैना सो हाबने ना आई रेकॉर्ड तौगे नंगी से याब्रा हाबना माना याय हरपगिने बाइना रिपोर्ट तौ थारै दो माय अयाबा यावदना थारपा नतेबा अदुगी रेकॉर्डिंग दो ताव मत मा थमुजु मन सेंगेबा अदुगी रेकॉर्डिंग तागदा मंगोंदा पालिबा दशा अमदि माना मागी वखन नुवाइतबा खोतबा मैम इमोशन की मतंग मा लोई शेयर तौरबदुने सही अनि सुरबने माना ट्रेड तौरैदो सही अनि ट्रेड तौरपा हाइबसे अदुकी मतिंग मार्केट अंडरस्टैंडिंग खंगम बदोंगे आइना मोना सपोर्टेशन ताक्सुलो या कोनते लोई खंगम मने अदु माना हाइदोने इमोशन गा रिस्क मैनेजमेंट सी आई कंट्रोल तौबा सोंग ngамद्रि याम कइनो तौजे आई पैसा लोम मांग लेरि कमाय तौदिनो खंगद्रे अदगी मोय दागी ऑप्शन तापियो न मोंदा लाए मा गुन ताकी अदु ऑप्शन दि माना दि सिनी स्ट्राइक प्राइस सिनी दि तापा अदुगा मोय ने दि पैसा ताले आई जेम तान ngam होद्रे थमा हाइबगी मोंग ता होय गो कोय ग्यान तारे को ताने होय अदुगी ता काना न कैनोम दि खलंगुनी दा हाइबदी आइना ट्रेडिंग साइकोलॉजी असि पनपल चल सुताक तात्रि भाई तारे ताक हौराबनी को अदु तागदि सिगी पोचे अदुगी मति मरु लइबो मरु ओय पोरम ओयफम थोक्त्रने मागी रेकॉर्डिंग तारो मतुंग खंगमनि खरदि है को फागी नते बा खंग फागी नते दि आइगोन मेसेज हम थारे नुपी होना पिकु कक्सिंग दि तोरा तू नरे आइना करीनो तोरा तू नरे कैदौरगे न हाबा पैसा मयाम मांग नरे ओ इन हारे दि माना सुवानो हारे बा माइ मेसेज सु काव करोड़ 10 मुकी चांग मिंगोन दि ट्रेड तौनी न पैसा दो लौरगा पैसा दो मांग माले हजि मोइजि लोट खिनबा सेन गिनबा फिबम द लैके अरे ता ट्रेडिंग जी करी मणिपुर तौरीब करीनो तौरी अमसु लोटखरे है अमसु मांगरे है पूरा फिबम हम ताद्रे ज्ञान ताब्रा सिगी पोचे कनाना सिगी मागी रिजल्ट दो हाइबा मयाम मांगरे न मी मयाम मांगरे लोटखरे पैसा मयाम हाला में नैरमगा लोय मांगरे ना सि करी मता कैदोइनो मोइनो मांगिदो पैसा दो करीगिनो मोइना पैसा मयाम तोंगम मालगा मांगिदो का हाबगी मागी आंसर से सिगी ट्रेडिंग साइकोलॉजी एंड रिस्क मैनेजमेंट द लैय खै को ngasi manipur da phawram ba mi sing mang ba sing je si answer se ai
nong loina adum khangalakani ba sigi trading psychology gi matang ji lora kana fare oi taragadi akiba hai ba posi ma habetang ai harake trading ahoina trading psychology di yaw busi kai kai no hanam sin ta haram ge ahan bada ai khoi gi emotion gi matang si ahoi emotion mi oi emotion gi matang si sin nai na ba ma darkar lai ko akiba karino kalak ba kaino apam ba kaino english da hai ga na fear greed hope kai le sigi matang da nai na ba sumba part ma yaw kani adagi probability gi matang na nai na pam yaw ni probability ai je ahoi gi real life ta ahoi na kai sulai ta na khan bai wani ko yam thina phajana nai na kani ba probability je nai na pa matam da risk management ina la kani gyan tar ba the risk management ji ga probability ji ga ani je loina na sakani adugi matung dom khoi gi habit formation na mai ni kari gi no hai kan sida trader afawa hai be poje asi atai na moina fauri se atai na te mai pai atai na te moida niyom chumna phajaba habit ama khak moina tawri gyan ta bra afabe habit hai tare trading gi hai be habit tu na maram oira ga ne moina mai pa pa mi ma oiris gyan tare adu kana gum mi khara am trading da paisa pangmang da mang ba mathong mang khang da mayum ju yo ma mem lai ra poni manipur si bo ho yom na gram ne khang am to na ada adumba haide adumba trading system adu so habit amane karam be habit no kana phatta be habit ne adu ta ga de koina tong du si atai na taw akoi da phatta be habit ma ma chang ka do ne go trading tam no hona go haide phatta be habit se thugai raga apha ba habit ama hapchin do ne trading habit se adu ta ga de habit dai se kyam sathi gi kana kyam kana ge kana habit kyam nuai once nang apha bo ira phatta bo ira si habit se nang ha phitar ba adu ta ga de hai ba habit to nang khangdra ga masa mathon da torokani gyan tare ko aduna maram oiraga koine habit ki matang sidang focus torokani habit ki matang focus to sida karam ban lairik ta koina focus to ni ga habit lairik mem lai atomic habit aina james clear na iba lairik ama lai adu gi lairik da focus torokani ada aina tai ba noina tai ba putak se ai gi oi ba putak ne ba atai gi kamai ta kono khangde aina sum hai tare ba habit ki matang ina si lai se pusla di phani kan khan ba ade mo ke dawa trading psychology ki matang si trading psychology ki matang sina aina trading in the zone haina lai am lai ba hai ba lai tu degi idea ma'am am lokhale aduga aduna taba lai khara su degi lokhale adegi mo atopa probability ki matang sina aina keno degi su lore habedi full by randomness haina lai am lai adegi idea ma'am am lokhale ko adegi mo trading psychology gi na tab amu akhoi gi brain si kamaina work tawi kholi habagi ama part ama lay si sina kedawa the hour between wolf and dog kaina lai ama lairi adu duga science ki oiba khoi gi neuro science ki oiba lari khar lai adu gi like me adu ina lokhol khone adu psycho cybernetics kaina lairi adu gi the flow kai like lai haiba lairi me am punchil laga aina ai gi oiba am hai tar 60 am chemaga noina suman apply tau taragadi yam nai line noi su mai pa ko ngamgani kana khanja bai tare ko adu ne ba ina noina ta ka dois khai ko ada habit formation kai kai me am do pora laksi hauji si kai noi ka sida akiba hai ba poche karino hai ba se ai noi ta ke gyan tare ko ada akiba hai ba se trading to ma tan da noi trade to di me khang da bai wa ne ba khang ra ai di na hawai trade chahi ani ne bai oi da lai ada akiba da angak bom phawai bai se akiba na kamai da kana trade se to ka ne mi hun de duk chong sa lai phang khang da humang kang ani amuk phang me amuk le pe au de ke da trade ai target tham ni stop loss tham ni ade am thu ase su khan ba am as thok tam na phai kha am tho ra ni ko trade se exit tok thok ra ni si ha ra si kum ra ne exit tok thok nga le ga mu ka si di ka do ma le trade tok bu loksin ba adum gut pat ki thok tha ki me la ka dori gyan da ada kamai to kan si da khoi gi emotion ka we da na ki ba ji so ai khoi na ta seng na ai je market analyze to bu hai ta bra ai di haiye ai rule la mai matung ni ai pattern ne khang de ai strategy du da ai stop loss tham mini take profit tham mini adu bu kamai to kan si da live trading to ko matam na ne ai na khang ba myam do pura bram jakhi sigi pos noi de su la kani ko noi de su choi choi de chalak kani ai na je pura bram jakha kamai to kana nga ki ba thok pa me ta la pai ta su bo poram to ri adui ta ga di market understanding asu kya na phajana tammi do kai do go lura ba timing du da bram jakhi ta di kari kana ri ge gyan tare ko ai khoi gi kari ba koi karna na ma lura ba timing da ma gi kano kaw gi da mantra kaw gi da adu ma si gi da
ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯍꯥꯏꯕꯁꯦ ꯂꯥꯏꯐ ꯇ꯭ꯔꯦꯗꯤꯡ ꯇꯧꯔꯛꯄ ꯂꯨꯔꯕ ꯇꯥꯏꯃꯤꯡꯁꯤꯗ ꯅꯪꯒꯤ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯃꯌꯥꯝꯗꯣ ꯃꯪꯈꯤ ꯇꯥꯔꯗꯤ ꯀꯩꯝ ꯀꯥꯟꯅꯗꯦꯕ ꯈꯪꯉꯦꯀꯣ ꯍꯧꯖꯤꯛ ꯑꯔꯨꯅꯥ ꯑꯦꯀꯥꯎꯟ ꯍꯥꯡꯉꯕꯅꯤ ꯇ꯭ꯔꯦꯗ ꯇꯧꯕ ꯍꯧꯔꯕꯅꯤ ꯇꯥꯃꯣꯆꯥ ꯍꯧꯔꯕꯅꯤ ꯃꯣꯏ ꯒ꯭ꯌꯥꯟ ꯃꯝꯕ ꯈꯣꯠꯄꯁꯦ ꯍꯧꯖꯤꯛꯇꯤ ꯇꯥꯅꯤꯡꯉꯝꯗꯕ ꯌꯥꯏꯕ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦꯕ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤ ꯄꯟꯕ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯀꯗꯧꯕ ꯂꯣꯏꯅ ꯊꯦꯡꯅꯒꯗꯧꯅꯦꯕ ꯑꯗꯩꯗ ꯃꯔꯛꯁꯤꯗ ꯀꯔꯝꯕ ꯏꯃꯣꯁꯟꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯀꯤꯕ ꯍꯥꯏꯕ ꯏꯃꯣꯁꯟ ꯑꯃ ꯌꯥꯎꯔꯤ ꯑꯗꯩ ꯒ꯭ꯔꯤꯠ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯍꯣꯞ ꯀꯥꯏꯅ ꯑꯇꯣꯞꯄ ꯈꯔ ꯑꯃ ꯂꯩꯔꯤ ꯑꯗ ꯉꯁꯤ ꯑꯩꯅ ꯐꯣꯀꯁ ꯇꯧꯒꯗꯣꯏꯁꯦ ꯐꯤꯌꯔ ꯍꯥꯏꯔꯤꯕ ꯑꯀꯤꯕ ꯍꯥꯏꯕ ꯏꯃꯣꯁꯟꯁꯤꯗꯅꯦ ꯐꯣꯀꯁ ꯇꯧꯒꯗꯣꯏꯁꯦ ꯑꯗ ꯑꯀꯤꯕ ꯍꯥꯏꯕ ꯏꯃꯣꯁꯟꯁꯦ ꯇꯁꯦꯡꯅ ꯑꯐꯕ ꯏꯃꯣꯁꯟ ꯑꯃꯅꯦꯕ ꯀꯌꯥꯝ ꯐꯒꯦ ꯀꯥꯟꯗ ꯉꯁꯤ ꯑꯩ ꯍꯤꯡꯉꯤꯁꯦ ꯑꯀꯤꯕ ꯍꯥꯏꯔꯤꯕ ꯏꯃꯣꯁꯟꯁꯦ ꯂꯩꯔꯝꯕꯩꯗꯃꯛꯇꯅꯦꯕ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯑꯀꯤꯕ ꯍꯥꯏꯔꯤꯕ ꯏꯃꯣꯁꯟꯁꯦ ꯃꯤꯑꯣꯏꯕꯁꯤꯗ ꯌꯥꯎꯔꯝꯗ ꯇꯥꯔꯗꯤ ꯑꯩ ꯂꯩꯔꯝꯃꯔꯣꯏꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯦ ꯑꯩꯈꯣꯏ ꯀꯦꯞꯃꯦꯟ ꯀꯥꯏ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯥꯔꯂꯤꯃꯦꯟ ꯍꯥꯏꯔꯁꯨ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯅ ꯑꯀꯤꯕ ꯑꯝꯇ ꯐꯥꯎꯔꯝꯗ꯭ꯔꯕ ꯃꯣꯏ ꯀꯣꯛꯁꯤꯗ ꯑꯀꯤꯕ ꯍꯥꯏꯁꯦ ꯑꯝꯇ ꯂꯩꯔꯝꯗꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏ ꯏꯚꯣꯂꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏ ꯁꯔꯚꯥꯏꯚ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯀꯥꯟꯁꯤꯗ ꯌꯦꯡꯉꯣꯅꯦ ꯑꯀꯤꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯒꯗꯤ ꯅꯨꯡꯗꯥꯡꯗ ꯄꯪꯆꯠ ꯆꯠꯂꯅꯦꯕ ꯃꯣꯏ ꯖꯪꯒꯜ ꯃꯊꯣꯡ ꯃꯔꯥꯡꯈꯪꯗ ꯄꯪꯆꯠ ꯆꯠꯀꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯕ ꯃꯣꯏꯁꯦ ꯁꯤꯕꯒꯤ ꯆꯥꯟꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯌꯦꯕ ꯑꯀꯤꯕ ꯍꯥꯏꯕ ꯏꯃꯣꯁꯟꯁꯦ ꯂꯩꯔꯝꯕ ꯇꯥꯔꯦ ꯑꯗ ꯑꯀꯤꯕ ꯍꯥꯏꯁꯦ ꯀꯌꯥꯝ ꯀꯥꯟꯅꯒꯦ ꯀꯥꯟꯁꯤꯗꯀꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯅꯅꯦ ꯌꯥꯝꯅ ꯁꯨꯛꯄ ꯖꯪꯒꯜ ꯑꯃꯗ ꯆꯠꯀꯗꯧꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯩꯗ ꯑꯁꯨꯛꯄ ꯖꯪꯒꯜꯁꯤꯗ ꯆꯪꯕ ꯃꯇꯝꯁꯤꯗ ꯀꯩꯗꯧꯔꯛꯀꯅꯤ ꯀꯥꯟꯁꯤꯗ ꯑꯁꯨꯛꯄ ꯖꯪꯒꯜ ꯍꯥꯏꯕꯁꯦ ꯑꯟꯁꯔꯇꯦꯅꯤꯇꯤꯅꯦꯕ ꯇꯝꯕ ꯉꯝꯗꯕ ꯄꯣꯠꯅꯦꯕ ꯑꯗ ꯃꯇꯝꯗꯨꯗꯗꯤ ꯑꯟꯁꯔꯇꯦꯅꯤꯇꯤ ꯍꯥꯏꯕꯁꯦ ꯗꯦꯠꯀ ꯄꯥꯡꯉꯛꯅꯩꯕ ꯁꯤꯕꯒ ꯄꯥꯡꯉꯛꯅꯩꯕ ꯇꯝꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯑꯦꯅꯤ ꯍꯥꯏꯗꯤ ꯇꯝꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯃꯣꯏꯒꯤ ꯂꯥꯏꯐꯁꯦ ꯁꯤꯕꯒꯤ ꯆꯥꯟꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅꯩꯕ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗꯗꯤ ꯁꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯁꯨ ꯂꯩꯅꯗ꯭ꯔꯦꯀꯣ ꯄꯪꯁꯤꯗꯤ ꯁꯤꯅꯗꯦꯕ ꯃꯇꯝꯗꯨꯗꯤ ꯀꯩꯗꯧꯕ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯎꯕꯩꯁꯨ ꯀꯩꯅ ꯆꯥꯔꯒ ꯁꯤꯕ ꯌꯥꯏ ꯍꯥꯏꯐꯦꯠꯇꯪ ꯑꯁꯥꯕꯗ ꯆꯠꯂꯨꯕꯩ ꯁꯑꯣꯝꯅ ꯆꯥꯔꯒ ꯁꯤꯕ ꯌꯥꯏ ꯑꯗꯒꯤ ꯃꯤ ꯃꯁꯦꯟꯗꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯄꯪꯍꯥꯠ ꯍꯥꯠꯅꯕꯤꯅꯦꯕ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯔꯤꯛꯁ ꯌꯥꯝ ꯂꯩꯌꯦꯕ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏ ꯃꯤꯒꯤ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯐꯅꯤꯅ ꯁꯤꯒꯤ ꯂꯥꯏꯐꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯗꯣꯏꯅꯣ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯍꯌꯦꯡ ꯁꯤꯅꯤ ꯈꯪꯗꯕ ꯑꯗꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃꯗꯅꯦꯕ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯤꯡꯉꯝꯃꯤꯁꯦ ꯈꯪꯉꯦꯀꯣ ꯑꯗ ꯀꯩꯗꯧꯕ ꯃꯇꯝꯗꯨꯒꯤ ꯇꯝꯕ ꯑꯟꯁꯔꯇꯦꯅꯤꯇꯤ ꯍꯥꯏꯕꯁꯦ ꯀꯩꯒꯨꯝꯕ ꯑꯟꯁꯔꯇꯦꯅꯤꯇꯤ ꯍꯥꯏꯕꯁꯦ ꯗꯦꯠ ꯑꯣꯏꯕꯒꯤ ꯔꯤꯛꯁ ꯂꯩ ꯍꯥꯏꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯁꯨꯛꯄ ꯖꯪꯒꯜ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯍꯥꯟꯅ ꯑꯃꯨꯛꯇꯐꯥꯎ ꯆꯠꯇ꯭ꯔꯤꯕ ꯖꯪꯒꯜ ꯑꯃꯗ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯔꯤꯛꯁ ꯑꯃ ꯂꯩꯌꯦꯕ ꯁꯤꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯅꯩꯌꯦꯕ ꯑꯗꯩ ꯀꯩꯗꯧꯕ ꯑꯃꯝꯕ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗꯥꯡ ꯑꯃꯝꯕ ꯑꯃꯗ ꯃꯥꯅ ꯑꯃꯨꯛꯇ ꯈꯪꯗ꯭ꯔꯤꯕ ꯃꯐꯝꯗ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯥ ꯁꯤꯕꯒꯤ ꯆꯥꯟꯁ ꯋꯥꯡꯉꯦ ꯑꯟꯁꯔꯇꯦꯅꯤꯇꯤꯅꯦꯕ ꯇꯝꯕ ꯉꯝꯗꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯏꯀꯣ ꯑꯗ ꯑꯀꯤꯕꯁꯤꯅ ꯀꯌꯥꯝ ꯀꯥꯟꯅꯍꯟꯒꯦ ꯀꯥꯟꯁꯤꯗꯀꯣ ꯑꯩꯅ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯗꯕ ꯃꯐꯝ ꯑꯃ ꯔꯤꯛꯁ ꯂꯩꯕ ꯃꯐꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯑꯣꯡꯒꯨꯝꯕ ꯂꯩꯔꯝꯗꯧ ꯃꯥꯟꯕ ꯈꯔ ꯁꯨꯛꯄ ꯃꯐꯝ ꯑꯃꯅꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯆꯠꯀꯦꯅ ꯈꯟ ꯇꯥꯔꯒꯗꯤ ꯑꯁꯤꯒꯤ ꯃꯦꯀꯥꯅꯤꯖꯝꯁꯤꯅ ꯑꯩꯈꯣꯏꯁꯤꯅꯅꯦ ꯕ꯭ꯔꯦꯟꯁꯤꯗ ꯍꯣꯔꯃꯣꯟ ꯈꯔ ꯊꯥꯗꯣꯔꯛꯏꯕ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯁꯤꯅ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯐꯣꯔꯝ ꯇꯧꯍꯜꯂꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯤꯒꯤ ꯍꯣꯔꯃꯣꯟ ꯃꯔꯝꯁꯦ ꯑꯦꯟꯗ꯭ꯔꯦꯅꯥꯂꯤꯟ ꯀꯥꯏꯅ ꯑꯗꯒꯤ ꯀꯣꯔꯇꯣꯁꯣꯜ ꯀꯥꯏꯅ ꯂꯩꯔꯤꯕ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟ ꯃꯃꯤꯡꯗꯣ ꯑꯗꯨꯝ ꯆꯠꯂꯣꯏꯁꯤꯀꯣ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯁꯦ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗꯅꯦ ꯑꯩꯅ ꯃꯐꯝ ꯑꯃ ꯆꯠꯀꯦꯅ ꯈꯜꯂꯕ ꯑꯗꯨ ꯀꯥꯟꯗꯨꯗ ꯑꯀꯤꯕ ꯍꯥꯏꯕ ꯏꯃꯣꯁꯟꯁꯦ ꯑꯩꯉꯣꯟꯗ ꯂꯥꯛꯍꯜꯂꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯟꯗ ꯃꯐꯝꯗꯨꯗꯗꯤ ꯆꯠꯇꯕꯅ ꯐꯩꯅ ꯍꯥꯏꯔꯒ ꯑꯩ ꯃꯐꯝꯗꯨꯗ ꯆꯠꯇꯅꯕ ꯍꯣꯠꯅꯩꯌꯦꯕ ꯃꯐꯝꯗꯨꯗ ꯆꯠꯇꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯀꯩꯗꯧꯕ ꯂꯥꯏꯐꯁꯦ ꯁꯦꯞ ꯇꯧꯔꯤꯅꯦꯕ ꯁꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯃꯅꯦꯕ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯆꯠꯄ ꯀꯩꯅꯣꯗꯨꯗ ꯃꯇꯝꯗꯨꯗꯗꯤꯀꯣ ꯑꯗꯨꯕꯨ ꯑꯀꯤꯕꯗꯨꯅ ꯑꯩ ꯆꯠꯍꯟꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯁꯦꯞ ꯇꯧꯔ ꯊꯝꯃꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯀꯤꯕ ꯍꯥꯏꯔꯤꯕ ꯏꯃꯣꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯏꯃꯣꯁꯟ ꯑꯃꯅꯦꯕ ꯃꯣꯏ ꯂꯩꯔꯝꯕꯒꯤ ꯑꯩ ꯍꯧꯖꯤꯛ ꯍꯤꯡꯉꯤꯅꯦꯕ ꯃꯤꯁꯤꯡꯁꯦ ꯄꯪꯀꯤꯗ ꯄꯪꯆꯠ ꯆꯠ ꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯃꯨꯠꯈꯤꯕ ꯌꯥꯏꯕ ꯃꯤꯑꯣꯏꯕ ꯖꯥꯇꯤꯁꯤ ꯅꯍꯥꯟꯋꯥꯏ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯩ ꯑꯃꯒ ꯍꯥꯏꯔꯒꯦꯕ ꯀꯟꯗꯤꯁꯟ ꯑꯃꯗꯒꯤ ꯆꯠꯇ ꯌꯥꯗ꯭ꯔꯦꯅ ꯈꯜꯂꯁꯦ ꯃꯥꯅ ꯀꯩꯅꯣꯁꯤꯗ ꯍꯥꯏꯔꯤꯕ ꯖꯪꯒꯜ ꯑꯣꯏꯒꯦꯔꯥ ꯑꯁꯨꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥ ꯍꯥꯏꯅꯕꯤ ꯃꯐꯝ ꯀꯥꯏ ꯃꯐꯝꯁꯤꯗ ꯀꯩ ꯂꯩ ꯅꯨꯡꯁꯥ ꯂꯩ ꯀꯥꯏꯅ ꯃꯌꯥꯝꯅ ꯈꯟꯅꯕ ꯀꯤꯅꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯀꯟꯗꯤꯁꯟ ꯑꯃꯗꯒꯤ ꯃꯐꯝꯗꯣ ꯆꯠꯄ ꯃꯇꯝꯁꯤꯗ ꯀꯩꯗꯧꯒꯦ ꯀꯥꯟꯁꯤꯗ ꯃꯈꯣꯏꯁꯦ ꯃꯁꯥꯁꯦ ꯑꯦꯂꯥꯔꯠ ꯂꯩꯇ ꯌꯥꯗꯦꯕ ꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯏꯚꯣꯂꯨꯁꯟꯁꯤꯗ ꯀꯔꯤ ꯑꯃ ꯍꯥꯞꯄꯤꯔꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯑꯀꯤꯕ ꯍꯥꯏꯕ ꯍꯣꯔꯃꯣꯟꯁꯤꯗ ꯑꯦꯟꯗ꯭ꯔꯦꯅꯥꯂꯤꯟ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯍꯥꯏꯔꯤꯕ ꯃꯥ ꯑꯟꯁꯔꯇꯦꯅꯤꯇꯤ ꯑꯣꯏꯕ ꯂꯥꯏꯐꯇ ꯇꯝꯕ ꯉꯝꯗꯕ ꯃꯐꯝꯁꯤꯗ ꯆꯪꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯗꯣ ꯊꯥꯗꯣꯔꯛꯑꯦ ꯍꯣꯔꯃꯣꯟꯁꯦ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯀꯩꯗꯧꯔꯛꯀꯦ ꯀꯥꯏꯅ ꯍꯥꯔꯠ ꯕꯤꯠ ꯍꯦꯟꯒꯠꯂꯛꯀꯅꯤꯕ ꯍꯥꯔꯠ ꯕꯤꯠ ꯍꯦꯟꯒꯠꯂꯛꯀꯅꯤꯀꯣ ꯑꯗꯒꯤ ꯁꯣꯔꯁꯦ ꯆꯥꯎ ꯍꯣꯜꯂꯛꯀꯅꯦꯕ ꯑꯗꯒꯤ ꯅꯥꯀꯣꯡ ꯁꯤꯡꯒꯠꯂꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯗꯣ ꯑꯗꯒꯤ ꯀꯤꯕ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯑꯅꯤꯀꯣ ꯃꯤꯠ ꯁꯤꯡꯒꯠꯂꯛꯀꯅꯤ ꯁꯦꯟꯁ ꯑꯣꯐ ꯑꯣꯔꯒꯥꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯤꯡꯉꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗ ꯁꯤꯗꯩꯁꯤꯗ ꯀꯩꯗꯧꯕꯒꯤ ꯍꯥꯔꯠ ꯕꯤꯠ ꯍꯦꯟꯒꯠꯂꯛꯏꯕ ꯀꯩꯗꯧꯕꯒꯤ ꯁꯣꯔ ꯍꯦꯟꯒꯠꯂꯛꯏꯅꯣ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯃꯇꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯃꯥꯅ ꯀꯤꯔꯤꯕ ꯃꯐꯝꯗꯨꯗ
ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯏꯚꯣꯂꯨꯁꯟꯗ ꯃꯉꯣꯟꯗ ꯑꯦꯂꯥꯔꯠ ꯑꯃ ꯁꯠ ꯂꯥꯎꯅ ꯄꯤꯔꯛꯏꯅꯦꯕ ꯃꯉꯣꯟꯗ ꯑꯦꯂꯥꯔꯠ ꯑꯃ ꯄꯤꯔꯤꯁꯦ ꯑꯇꯩ ꯅꯠꯇꯕ ꯃꯥꯁꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯇꯣ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯑꯕ ꯍꯥꯏꯕꯗꯤ ꯀꯩ ꯈꯪꯗꯦ ꯅꯨꯡꯁꯥ ꯈꯪꯗꯦ ꯑꯗꯨꯗꯤ ꯍꯦꯛ ꯂꯥꯛꯇꯥꯔꯒꯗꯤꯀꯣ ꯃꯥꯁꯦ ꯀꯩꯗꯧꯕ ꯐ꯭ꯂꯥꯏꯠ ꯑꯣꯔ ꯐꯥꯏꯠ ꯔꯦꯁꯄꯣꯟꯁ ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯇꯨꯗ ꯂꯩꯅꯕ ꯍꯥꯏꯅ ꯃꯥꯁꯦ ꯔꯦꯗꯤ ꯑꯣꯏꯍꯜꯂꯛꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯀꯩꯒꯤꯅꯣ ꯁꯠ ꯂꯥꯎꯅ ꯀꯩ ꯑꯃ ꯊꯣꯔꯛꯑꯦꯅ ꯈꯜꯂꯣꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯕ ꯃꯥꯁꯦ ꯐ꯭ꯂꯥꯏꯠ ꯃꯣꯠ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧ ꯊꯥꯅ ꯆꯦꯟꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯥꯟꯗ꯭ꯔꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯃꯁꯥꯁꯦ ꯔꯦꯗꯤ ꯑꯃꯗ ꯊꯝꯃꯦꯕ ꯑꯗꯩ ꯇꯉꯥꯏ ꯐꯗꯅ ꯀꯩꯗꯨꯅ ꯍꯥꯏꯗꯤ ꯃꯥ ꯇꯥ ꯄꯥꯏꯔꯤꯕꯅꯤꯅꯀꯣ ꯆꯩ ꯈꯪꯗꯦ ꯀꯩꯅꯣ ꯇꯥ ꯈꯪꯗꯦ ꯃꯥ ꯄꯥꯏꯔꯤꯅꯦꯕ ꯇꯉꯥꯏ ꯐꯗꯅ ꯀꯩꯗꯨꯒ ꯈꯟꯅꯗ ꯌꯥꯗꯕ ꯀꯟꯗꯤꯁꯟ ꯑꯃ ꯂꯥꯛꯑꯦꯅ ꯈꯜꯂꯁꯦꯕ ꯃꯥꯡꯒ ꯍꯥꯏꯇꯥꯔꯦ ꯆꯦꯜꯂꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏꯗꯕ ꯇꯥꯏꯃꯤꯡ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥ ꯁꯤꯗꯁꯨ ꯁꯤꯅ ꯍꯥꯏꯅ ꯀꯩꯗꯨꯒ ꯃꯥ ꯈꯟꯅꯔꯝꯒꯅꯦꯕ ꯁꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃ ꯑꯩꯈꯣꯏ ꯁꯤꯗ ꯄꯤꯌꯦꯕ ꯑꯗ ꯀꯩꯒ ꯈꯟꯅꯕ ꯑꯣꯔ ꯀꯟꯅ ꯍꯣꯠꯇꯅ ꯆꯦꯟꯈꯤꯕ ꯍꯥꯏꯕꯁꯦ ꯑꯁꯤꯗꯩꯗꯤ ꯑꯩꯈꯣꯏꯗ ꯏꯅꯔꯖꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯟꯁꯤꯗ ꯍꯣꯔꯃꯣꯟ ꯃꯃꯤꯡꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯑꯩ ꯑꯦꯛꯁꯄꯥꯔꯠ ꯅꯠꯇꯦ ꯑꯩꯅ ꯈꯪꯕ ꯈꯔ ꯍꯥꯏꯔꯛꯀꯦ ꯁꯤꯗꯩꯁꯤꯗ ꯑꯀꯤꯕ ꯍꯣꯔꯃꯣꯟ ꯍꯥꯏꯕꯁꯦ ꯃꯔꯨꯑꯣꯏꯅ ꯀꯣꯔꯇꯣꯖꯣꯟ ꯍꯥꯏꯕ ꯑꯃꯒ ꯍꯧꯖꯤꯛꯀꯤ ꯑꯦꯟꯗ꯭ꯔꯦꯅꯥꯂꯤꯟ ꯍꯥꯏꯕꯗꯨꯒ ꯁꯥꯟꯅꯩꯌꯦꯕ ꯑꯗ ꯍꯥꯏꯔꯤꯕ ꯑꯦꯟꯗ꯭ꯔꯦꯅꯥꯂꯤꯟ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯁꯦ ꯃꯣꯏꯁꯦ ꯊꯥꯗꯣꯔꯛꯄ ꯃꯇꯝꯁꯤꯗꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯕꯤꯠꯁꯦ ꯍꯦꯟꯒꯠꯍꯜꯂꯦꯕ ꯑꯗꯒꯤ ꯁꯣꯔ ꯍꯣꯟꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯍꯜꯂꯦꯕ ꯁꯣꯔ ꯍꯣꯟꯕꯒꯤ ꯆꯥꯡ ꯍꯦꯜꯂꯛꯏꯁꯤꯅ ꯑꯇꯩ ꯅꯠꯇꯕ ꯑꯣꯛꯁꯤꯖꯦꯟꯁꯦ ꯂꯧꯁꯤꯜꯂꯛꯏꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯕꯥꯏꯑꯣꯂꯣꯖꯤꯗ ꯇꯝꯃꯤꯗꯨꯅꯤ ꯔꯦꯁꯄꯤꯔꯦꯁꯟ ꯍꯥꯏꯅ ꯀꯩꯅꯣ ꯑꯃꯈꯛ ꯂꯩꯌꯦꯕ ꯁꯤ ꯇ꯭ꯔꯦꯅꯤꯡꯒ ꯃꯔꯤ ꯂꯩꯅꯔꯛꯀꯗꯣꯏꯅꯤꯀꯣ ꯍꯣꯔꯦꯟ ꯁꯣ ꯍꯥꯡꯕꯗꯧꯅ ꯇꯛ ꯂꯥꯎꯅ ꯍꯥꯡꯒꯗꯣꯏꯅꯤꯀꯣ ꯑꯩꯅ ꯂꯤꯔꯤꯁꯦ ꯅꯣꯏꯗ ꯍꯩꯄꯥ ꯁꯥꯔꯒ ꯕꯥꯏꯑꯣꯂꯣꯖꯤ ꯀꯩꯒꯤ ꯂꯤꯕ ꯁꯥꯏꯀꯣꯂꯣꯖꯤ ꯃꯇꯥꯡ ꯂꯤꯕ ꯅꯠꯇꯦꯕ ꯍꯣꯔꯦꯟ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯔꯦꯁꯄꯤꯔꯦꯁꯟ ꯍꯥꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕ ꯆꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯤꯗ ꯁ꯭ꯇꯣꯔ ꯇꯧ ꯂꯩ ꯍꯥꯏꯅ ꯑꯗꯒꯤ ꯁꯣꯔꯁꯨ ꯍꯣꯟꯗꯣꯏꯅꯦꯕ ꯑꯣꯛꯁꯤꯖꯦꯟꯁꯦ ꯑꯣꯛꯁꯤꯖꯦꯟ ꯍꯣꯟꯖꯤꯜꯂꯅꯤ ꯂꯪꯁ ꯌꯧꯔꯅꯤ ꯂꯪꯁꯇꯒꯤ ꯏꯗ ꯌꯧꯔꯅꯤ ꯏꯗꯒꯤ ꯀꯩꯗꯧꯕ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯁꯦꯜꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁ꯭ꯇꯣꯔ ꯇꯧ ꯂꯩꯕ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯒ ꯑꯣꯛꯁꯤꯖꯦꯟꯁꯤ ꯑꯅꯤꯁꯤ ꯊꯦꯡꯅꯔꯀꯥꯟꯗ ꯀꯩꯗꯧꯕ ꯏꯅꯔꯖꯤ ꯑꯃ ꯊꯣꯛꯑꯦꯕ ꯍꯥꯏꯔꯤꯕ ꯏꯅꯔꯖꯤ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯒ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯊꯣꯛꯂꯛꯑꯦꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯅ ꯁꯣꯔ ꯍꯣꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯏꯅꯔꯖꯤꯗꯨꯅꯅꯦꯕ ꯑꯩꯅ ꯋꯥ ꯉꯥꯡꯉꯤꯁꯦ ꯑꯗ ꯃꯐꯝꯗꯨꯗ ꯃꯥꯅ ꯈꯪꯆꯦꯟ ꯆꯦꯟꯈꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯅꯔꯖꯤ ꯌꯥꯎꯗ ꯇꯥꯔꯒꯗꯤ ꯃꯥ ꯆꯦꯟꯕ ꯉꯝꯃꯣꯏꯕ ꯈꯪꯆꯦꯟ ꯆꯦꯟꯒꯦꯁꯨ ꯑꯗꯨꯗꯨꯅ ꯃꯁꯥꯁꯦ ꯑꯦꯂꯥꯔꯠ ꯂꯩꯔꯤꯅꯦꯕ ꯑꯦꯂꯥꯔꯠꯁꯤꯅ ꯀꯩꯗꯧꯕ ꯁꯣꯔꯁꯨ ꯆꯥꯎꯅ ꯍꯣꯜꯂꯛꯏꯁꯦ ꯑꯇꯩ ꯅꯠꯇꯕ ꯃꯥꯁꯦ ꯁꯠ ꯂꯥꯎꯅ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯑꯣꯛꯁꯤꯖꯦꯟꯗꯣ ꯃꯌꯥꯝ ꯍꯣꯟꯖꯤꯜꯂꯕꯅꯤꯅ ꯏꯅꯔꯖꯤꯗꯨ ꯊꯨꯅ ꯕꯔꯟ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒ ꯃꯥ ꯆꯦꯟꯈꯤꯕ ꯌꯥꯅꯕ ꯃꯁꯥꯁꯦ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯩꯅꯦꯕ ꯁꯤ ꯑꯀꯤꯕꯗꯨꯅ ꯐꯣꯝ ꯇꯧꯔꯛꯏꯕ ꯄꯣꯠꯅꯦꯕ ꯁꯤ ꯐ꯭ꯂꯥꯏꯠ ꯁ꯭ꯇꯦꯠ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯀꯩꯗꯣ ꯊꯣꯔꯛꯑꯦꯅ ꯈꯜꯂꯁꯦꯕ ꯍꯥꯏꯐꯦꯠꯇꯪ ꯎ ꯀꯥꯟꯁꯤꯗ ꯂꯥꯞꯇꯪ ꯎ ꯀꯥꯟꯗ ꯌꯥꯔꯤꯈꯩꯗꯤ ꯃꯥ ꯆꯦꯟꯈꯤꯅꯕ ꯅꯠꯇ꯭ꯔꯒ ꯆꯦꯟꯗ꯭ꯔꯒꯁꯨ ꯁꯠ ꯂꯣꯠꯈꯤꯅꯕ ꯃꯑꯣꯡ ꯑꯃ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯅꯔꯖꯤ ꯃꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯐꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯀꯤꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯀꯩꯗꯧꯕ ꯈꯟꯅꯗ ꯌꯥꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯆꯦꯜꯂꯁꯨ ꯑꯗꯨꯝ ꯇꯥꯟꯅ ꯆꯥꯒꯗꯧꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏ ꯑꯍꯨꯝ ꯂꯩꯔꯤꯁꯦ ꯑꯍꯨꯝꯁꯦ ꯃꯥꯟꯅꯔꯒ ꯀꯩꯗꯧꯕ ꯐꯥꯏꯠ ꯇꯧꯕꯅ ꯐꯩꯌꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯆꯥꯎꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯏꯅꯔꯖꯤ ꯃꯁꯥꯗ ꯑꯉꯛꯄ ꯐꯪꯕ ꯏꯅꯔꯖꯤ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯃꯇꯝꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯀꯤꯕ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯁꯤꯅ ꯁꯥꯟꯅꯩꯅꯦꯕ ꯑꯗꯨꯒꯤ ꯏꯅꯔꯖꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯗꯨꯒ ꯅꯝꯅꯔꯒ ꯐꯨꯅꯗꯣꯏꯅꯤ ꯁꯤꯗꯩ ꯁꯤ ꯆꯪꯉꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯐꯔꯦ ꯑꯗꯩ ꯑꯀꯤꯕꯒꯤ ꯃꯇꯥꯡꯁꯦ ꯅꯣꯏ ꯈꯔ ꯈꯪꯉꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯣꯗꯔꯟ ꯃꯦꯟꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯦ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯅꯦꯕ ꯑꯗꯨꯒ ꯃꯣꯗꯔꯟ ꯃꯦꯟꯁꯤꯗꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯔꯦ ꯗꯦꯠ ꯔꯦꯠ ꯍꯟꯊꯔꯦ ꯑꯗꯒꯤ ꯃꯣꯔꯇꯦꯂꯤꯇꯤ ꯔꯦꯠ ꯀꯩꯒꯤ ꯍꯟꯊꯔꯦ ꯑꯗꯒꯤ ꯑꯉꯥꯡ ꯄꯣꯛꯄꯗ ꯁꯤꯕꯒꯤ ꯆꯥꯡ ꯍꯟꯊꯔꯦ ꯂꯣꯏꯅ ꯁꯤꯕ ꯍꯥꯏꯕ ꯖꯥꯠꯁꯤꯃ ꯍꯟꯊꯔꯦ ꯍꯥꯟꯅꯗꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯁꯤꯕ ꯍꯥꯏꯕꯁꯤ ꯑꯣꯏꯔꯝꯕꯅꯦ ꯑꯗꯨꯅ ꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠ ꯍꯥꯏꯗꯤ ꯀꯤꯕꯨꯗꯤ ꯀꯤꯅꯩꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯄꯥꯛ ꯁꯤꯕ ꯄꯣꯠ ꯑꯣꯏꯗꯕꯅꯤꯅ ꯁꯨꯝꯕꯁꯦ ꯑꯃ ꯂꯥꯛꯑꯦꯕ ꯃꯣꯗꯔꯟ ꯃꯦꯟ ꯍꯥꯟꯅꯗꯨꯒ ꯃꯥꯟꯅꯗ꯭ꯔꯦꯕ ꯍꯥꯟꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯌꯦꯅ ꯈꯜꯂꯝꯃꯤꯁꯤ ꯀꯩꯗꯧꯕ ꯃꯣꯏꯒꯤ ꯂꯥꯏꯐꯁꯤꯅꯦꯅ ꯈꯜꯂꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯂꯥꯏꯐꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯌꯦꯅ ꯈꯜꯂꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯩꯗꯧꯕ ꯁꯤꯕꯒꯤ ꯄꯣꯠꯁꯤꯃꯗꯤ ꯏꯈꯟꯕꯨ ꯈꯟꯗꯦ ꯑꯩꯁꯦ ꯍꯌꯦꯡ ꯁꯤꯅꯤ ꯀꯥꯏꯁꯦ ꯀꯌꯥ ꯀꯟꯅ ꯈꯟꯅꯗꯦꯕ ꯃꯣꯏꯗꯤ ꯑꯗꯨꯝꯕ ꯄꯣꯠꯁꯦ ꯁꯨꯝꯕꯁꯦ ꯃꯁꯥꯁꯦ ꯑꯦꯂꯥꯔꯠ ꯂꯩꯔ ꯑꯗꯨꯝ ꯂꯩꯌꯦꯕ ꯈꯜꯂꯦꯕ ꯍꯌꯦꯡ ꯁꯤꯈꯤꯕ ꯌꯥꯏ ꯍꯧꯖꯤꯛ ꯁꯤꯈꯤꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯥꯟꯁꯦ ꯋꯥꯡꯉꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯃꯣꯏ ꯃꯇꯝꯗꯨꯗ ꯂꯥꯏꯐꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯂꯥꯏꯐꯁꯦ ꯀꯟꯅꯕ ꯍꯣꯠꯅꯩꯌꯦꯕ ꯑꯗꯨꯒ ꯃꯣꯗꯔꯟ ꯃꯦꯟꯁꯤꯅ ꯀꯩꯗꯧꯒꯦ ꯀꯥꯏꯁꯤꯗꯀꯣ ꯄꯩꯁꯥꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯍꯥꯏꯅꯔꯤꯗꯨꯅꯦ ꯄꯩꯁా ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯀꯥꯏꯅ ꯍꯥꯏꯅꯕ ꯃꯤ ꯈꯔꯁꯨ ꯂꯩꯌꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔꯗꯤ ꯍꯥꯏꯕꯗꯤ ꯄꯩꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯤ ꯌꯥꯔꯤꯈꯩ ꯍꯥꯏꯇꯥꯔꯦ ꯃꯥꯡꯗꯅꯕ ꯄꯣꯠꯁꯤꯗ ꯑꯃꯈꯛ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯗ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯉꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯗ ꯂꯩꯔꯤꯕ ꯀꯣꯛꯇꯣ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯃꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯨ ꯁꯥꯔꯛꯏꯅꯤ ꯏꯚꯣꯂꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯠꯇ꯭ꯔꯥ ꯃꯣꯏꯗ ꯂꯩꯔꯤꯕ ꯍꯣꯔꯃꯣꯟ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯟꯗ꯭ꯔꯦꯟ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯨꯃꯛꯅꯦꯕ
ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔ ꯀꯥꯟꯗ ꯃꯤꯑꯣꯏꯕ ꯖꯥꯇꯤꯁꯤ ꯌꯥꯝ ꯊꯨꯅ ꯆꯥꯎꯈꯠꯂꯦꯕ ꯌꯥꯝ ꯇꯦꯟꯕ ꯃꯇꯝꯗ ꯁꯟ ꯑꯃꯇ ꯍꯥꯟꯅ ꯂꯩꯕ ꯐꯤꯕꯝꯗꯤ ꯀꯣꯛꯇ ꯁꯨꯝ ꯂꯩꯔꯤꯕ ꯁꯟ ꯂꯩꯔꯤ ꯌꯣꯡ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯃꯤꯑꯣꯏꯕꯗꯤ ꯌꯦꯡꯉꯣꯅꯦ ꯌꯥꯝ ꯊꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯆꯥꯎꯈꯠꯈꯤ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯕ꯭ꯔꯦꯟꯒꯤ ꯂꯩꯔꯤꯕ ꯏꯚꯣꯂꯨꯁꯟꯗꯨꯅ ꯇꯞꯍꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯃꯦꯀꯥꯅꯤꯖꯝꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯀꯣꯛꯁꯤꯗ ꯑꯗꯨꯝ ꯆꯂꯥꯏꯔꯒ ꯂꯩꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯥꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯑꯩꯅ ꯄꯩꯁꯥꯅꯦꯅ ꯂꯧꯅꯩ ꯍꯥꯏꯗꯅ ꯀꯣ ꯃꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔꯅ ꯄꯩꯁꯥꯁꯦ ꯀꯩꯁꯨ ꯅꯠꯇꯦꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨ ꯀ꯭ꯔꯥꯎꯗ ꯑꯣꯏꯅ ꯌꯦꯡꯉꯣ ꯀ꯭ꯔꯥꯎꯗ ꯍꯥꯏꯇꯥꯔꯗꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯦꯡꯉꯣ ꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯄꯩꯁꯥꯅꯦ ꯂꯧꯅꯕꯅꯦꯕ ꯀꯣ ꯂꯥꯏꯐꯀ ꯑꯗꯨꯕꯨ ꯂꯥꯏꯐꯁꯦ ꯀꯩꯗꯧꯕ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯈꯟꯊꯗ꯭ꯔꯦꯕ ꯃꯌꯥꯝꯁꯦ ꯉꯁꯤ ꯍꯌꯦꯡ ꯁꯤꯅꯤ ꯀꯥꯏꯅꯒ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜ ꯑꯝꯇ ꯂꯩꯅꯗ꯭ꯔꯦꯕ ꯑꯗꯣ ꯄꯩꯁꯥꯁꯤꯅꯦꯕ ꯑꯗ ꯀꯃꯥꯏꯅ ꯇꯧꯔ ꯀꯥꯟꯁꯤꯗ ꯄꯩꯁꯥꯁꯦ ꯍꯦꯛ ꯄꯩꯁꯥꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯀꯤꯕ ꯍꯥꯏꯔꯤꯕ ꯏꯃꯣꯁꯟ ꯑꯩꯈꯣꯏꯅ ꯖꯪꯒꯜꯗ ꯆꯠꯄ ꯃꯇꯝꯗ ꯏꯄꯥ ꯏꯄꯨꯅ ꯖꯪꯒꯜꯗ ꯆꯠꯄ ꯃꯇꯝꯗ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨꯒꯤ ꯑꯦꯛꯇꯤꯚꯦꯁꯟ ꯃꯌꯥꯝꯗꯣ ꯄꯩꯁꯥꯁꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤꯗ ꯇꯧꯈꯠꯂꯛꯑꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯖꯪꯒꯜꯗꯅ ꯀꯃꯥꯏꯅ ꯇꯧꯒꯥꯟꯗ ꯑꯩꯈꯣꯏꯅ ꯂꯩ ꯃꯐꯝ ꯑꯃ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯀꯦꯅ ꯗꯤꯁꯤꯖꯟꯁꯦ ꯃꯌꯥꯝꯁꯦ ꯂꯧꯅ ꯀꯥꯟꯗꯀꯣ ꯑꯀꯤꯕ ꯍꯥꯏꯕ ꯏꯃꯣꯁꯟꯁꯦ ꯊꯥꯗꯣꯛꯑꯒ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯇꯅꯕ ꯅꯪ ꯆꯠꯀꯅꯣ ꯑꯗꯨꯒꯤ ꯏꯃꯣꯁꯟꯗꯨꯅ ꯑꯊꯤꯡꯕ ꯑꯃ ꯂꯩꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔ ꯀꯥꯟꯗ ꯑꯦꯕ꯭ꯔꯤ ꯑꯟꯁꯔꯇꯦꯅꯤꯇꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯃꯇꯝꯗꯨꯗ ꯗꯦꯠꯅꯦꯗꯅ ꯑꯗꯣ ꯑꯩꯒꯤ ꯄꯩꯁꯥ ꯃꯥꯡꯕ ꯌꯥꯕ ꯑꯦꯅꯤ ꯊꯕꯛꯁꯦ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯒ ꯔꯤꯛꯁ ꯂꯩꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯈꯛ ꯇꯧꯕ ꯍꯥꯏꯔꯁꯦꯕ ꯑꯗꯨꯒ ꯃꯊꯛꯇꯒꯤ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯗ ꯈꯪꯆꯣꯡ ꯆꯣꯡꯊꯕꯅꯤ ꯍꯥꯏꯔꯁꯦ ꯑꯗꯨꯝꯕ ꯊꯕꯛ ꯑꯃ ꯔꯤꯛꯁ ꯂꯩꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯃꯦꯀꯥꯅꯤꯖꯝꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯅꯪꯉꯣꯟꯗ ꯑꯀꯤꯕ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯊꯥꯗꯣꯔꯛꯀꯅꯦꯕ ꯍꯧꯖꯤꯛꯀꯤ ꯍꯣꯔꯃꯣꯟꯁꯤꯡꯗꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯅꯪ ꯇꯧꯗꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅꯅꯦꯕ ꯃꯤꯅ ꯕꯤꯖꯤꯅꯦꯁꯀ ꯇꯧꯕ ꯃꯇꯝꯗ ꯀꯔꯕꯥꯔ ꯇꯧꯕ ꯃꯇꯝꯗ ꯀꯤꯅꯔꯤꯁꯦ ꯀꯔꯕꯥꯔꯗꯤ ꯔꯤꯛꯁ ꯂꯩ ꯃꯥꯡꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔꯒꯀꯣ ꯑꯗꯩ ꯇꯧꯒꯦꯗꯤ ꯈꯟꯕ ꯋꯥꯈꯜꯗꯤ ꯄꯥꯈꯟꯗ ꯈꯟꯕ ꯑꯗꯨꯒ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯀꯤꯕ ꯍꯥꯏꯗꯨꯅ ꯐꯥꯔꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯍꯥꯟꯅ ꯆꯠꯅꯔꯝꯃꯤꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯃꯦꯟꯗꯁꯨ ꯆꯠꯅꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯩ ꯀꯩꯗꯧꯕ ꯃꯣꯗꯔꯟ ꯃꯦꯟꯁꯤꯗ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯂꯩꯔꯦꯗꯣ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤꯗ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯔꯁꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯇ꯭ꯔꯦꯗꯔꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯟꯁꯤꯗ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯔꯤꯕ ꯒꯦꯝ ꯍꯥꯏꯔꯒꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯀꯣ ꯒꯦꯝ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯄꯣꯠꯁꯦ ꯇ꯭ꯔꯦꯗꯤꯡ ꯇꯧꯕꯁꯦ ꯑꯟꯁꯔꯇꯦꯅꯤꯇꯤꯅꯦꯕ ꯈꯪꯉꯕ ꯇꯝꯕ ꯉꯝꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯁꯇ꯭ꯔꯦꯇꯦꯖꯤ ꯍꯥꯏꯕꯁꯦ 100% ꯅꯠꯇꯦꯕ 60% ꯋꯥꯛ ꯂꯩꯕ ꯍꯥꯏꯔꯤ 70% ꯀꯅꯥꯒꯨꯝꯕ 80% ꯍꯥꯏ ꯑꯗꯨ 80% ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯅꯤꯡꯗꯦꯕ ꯈꯪꯕ꯭ꯔꯥ ꯔꯤꯛꯁ ꯇꯨ ꯔꯤꯋꯥꯔꯗꯇꯣ ꯀꯌꯥꯅꯣꯁꯨ ꯈꯪꯗꯦ 80% ꯍꯥꯏꯗꯣ ꯑꯩꯗꯤ ꯆꯥꯎꯔꯥꯛꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕꯒꯤ ꯃꯥꯒꯤ ꯑꯩꯅ ꯉꯥꯡꯉꯤꯁꯤꯒ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯑꯃ ꯂꯩꯌꯦꯕ ꯑꯩꯅ ꯉꯥꯡꯕꯁꯤꯅ ꯑꯩꯒꯤ ꯀꯣꯛꯁꯤ ꯑꯣꯏꯔꯛꯄꯅꯤ ꯀ ꯍꯥꯏꯕꯒꯤ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ 60% ꯇ꯭ꯔꯦꯗꯤꯡꯗ 60%ꯗꯒꯤ ꯍꯦꯟꯅ ꯍꯥꯏꯗꯣꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯇꯦꯁꯇꯥꯁꯇ꯭ꯔꯣꯟ ꯂꯦꯚꯦꯜ ꯍꯥꯏꯅ ꯑꯃ ꯂꯩꯔꯤꯕ ꯑꯩ ꯀꯣꯛꯁꯤꯗ ꯁꯤꯒꯤ ꯇꯦꯁꯇꯥꯁꯇ꯭ꯔꯣꯟ ꯂꯦꯚꯦꯜꯁꯦ ꯍꯥꯏꯒꯠꯂꯛꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯍꯥꯏꯒꯠꯂꯛꯑꯗꯤ ꯑꯩ ꯔꯤꯛꯁ ꯂꯧꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩꯔꯛꯀꯅꯦꯕ ꯑꯁꯤ ꯅꯣꯏꯗ ꯍꯌꯦꯡꯋꯥꯏ ꯇꯝꯃꯛꯈꯤꯅꯦꯕ ꯑꯗꯨꯒꯤꯅꯦꯕ ꯑꯩꯅ 60% ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯃꯤ ꯈꯔ ꯑꯃꯗꯤ 90% ꯀꯥꯏꯅ ꯃꯆꯤꯟꯗꯨꯅ ꯍꯥꯏ ꯉꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯕꯦꯔꯥꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯒꯤ ꯀꯩꯗꯧꯕ ꯑꯃꯨꯛ ꯑꯩꯅ ꯃꯥꯔꯀꯦꯠ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯀꯥꯟꯗ ꯑꯁꯤꯁꯦ ꯕ꯭ꯔꯦꯛ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯑꯞ ꯀꯥꯈꯤꯕꯒꯤ ꯆꯥꯟꯁ ꯋꯥꯡꯉꯦ ꯀꯥꯏ ꯍꯥꯏꯗ ꯑꯗꯣ ꯑꯞ ꯀꯥꯈ꯭ꯔꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯊꯦꯡꯅꯔꯝꯃꯣꯏꯕ ꯑꯁꯤ ꯑꯇꯩ ꯒꯦꯝꯇ ꯅꯠꯇꯦꯕ ꯑꯩꯅ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯃꯣꯁꯟꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯂꯦꯡꯒ꯭ꯋꯦꯖꯇꯁꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯛꯏꯅꯦꯕ ꯁꯤ ꯃꯇꯥꯡꯗ ꯑꯩ ꯀꯣꯟꯅ ꯅꯣꯏꯗ ꯍꯥꯏꯔꯛꯀꯦꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯟꯁ ꯑꯞ ꯀꯥꯈ꯭ꯔꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟ ꯑꯣꯏ ꯍꯥꯏꯕꯗꯣ ꯑꯩꯅ ꯉꯥꯡꯉꯤꯕ ꯆꯤꯟꯁꯤꯅ ꯊꯣꯔꯛꯏꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯛꯁ ꯍꯣꯔꯃꯣꯟ ꯑꯃ ꯂꯩ ꯇꯦꯁꯇꯥꯁꯇ꯭ꯔꯣꯜ ꯀꯧꯏ ꯍꯥꯏꯔꯤꯕ ꯇꯦꯁꯇꯥꯁꯇ꯭ꯔꯣꯜꯒꯤ ꯂꯦꯚꯦꯜꯁꯦ ꯋꯥꯡꯈꯠꯂꯛꯄꯒꯤ ꯑꯗꯨꯝ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯗꯨ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯁꯦꯝꯗꯣꯛꯑꯦꯕ ꯐꯔꯦ ꯑꯗꯨꯅ ꯋꯥꯔꯤ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯋꯤꯟ ꯔꯦꯠꯁꯦ 60% ꯑꯩꯅ ꯍꯥꯏꯔꯁꯦ ꯔꯤꯛꯁ ꯇꯨ ꯔꯤꯋꯥꯔꯗ ꯅꯦꯅ ꯂꯧꯔꯁꯦ 1:2 3 ꯑꯗ 60% ꯋꯤꯟ ꯔꯦꯠ ꯍꯥꯏꯕꯗꯤ ꯄꯣꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯤ 40%ꯅꯦꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯅ ꯂꯧꯔꯤꯕ ꯇ꯭ꯔꯦꯠꯁꯦ ꯁꯤ ꯑꯟꯁꯔꯇꯦꯅꯤꯇꯤꯅꯤ ꯇꯝꯕ ꯉꯝꯗꯦꯕ ꯑꯗ ꯇꯣꯡ ꯇꯥꯔꯗꯤ ꯐꯔꯦ ꯄꯩꯁꯥ ꯇꯣꯡꯗꯦ ꯃꯥꯡ ꯇꯥꯔꯒꯗꯤ ꯀꯔꯤꯅꯣ ꯃꯥꯡꯒꯗꯣꯏꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯈꯜꯂꯤꯕ ꯄꯩꯁꯥꯁꯤꯅꯦꯕ ꯃꯥꯡꯒꯗꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯖꯪꯒꯜꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯀꯦꯞ ꯃꯦꯟꯗꯨꯅ ꯖꯪꯒꯜꯗ ꯑꯟꯁꯔꯇꯦꯅꯤꯇꯤꯅꯦꯅ ꯖꯪꯒꯜꯁꯦ ꯍꯥꯏꯔꯤꯕ ꯑꯟꯁꯔꯇꯦꯅꯤꯇꯤ ꯃꯐꯝꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯀꯩꯗꯧꯕ ꯇꯝꯕ ꯉꯝꯗꯦꯕ ꯀꯩꯒꯨꯝꯕ ꯁꯣꯏ ꯇꯥꯔꯗꯤ ꯃꯥꯒꯤ ꯂꯥꯏꯐꯇꯨꯅꯦ ꯃꯥꯡꯒꯗꯣꯏꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯏꯐꯇꯨ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯂꯥꯏꯐꯇꯨ ꯁꯦꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐꯥꯏꯠ ꯑꯣꯔ ꯐ꯭ꯂꯥꯏꯠ ꯃꯣꯗꯀꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯦꯛꯇꯤꯚꯦꯁꯟ ꯑꯃꯈꯛ ꯇꯧꯔꯤꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯤꯡꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯦꯕ
हाइरिबा पुंसीगा आइगे लाइफ का पांगंगनबा पैसा से मांगदनबा होनबा मतमदा हाइतारेबा हौजिकी फ्लाइट और फाइट मोड अदुगी पोतो लाखनबा हार्मोन कई थादोरदा लीला हरकने ज्ञान तारेको अदा कम कान हरकने काजा नंगना ट्रेड से लौरे को अदा ट्रेड से लौरे ने खल्लसे मुनि हमको असि मुसे फजन ताव असि कना खंगमने काना कनो खर खंगमनी बिदाने बराव बाखर खंगमनी ट्रेड तौद्रिबो खंगोयबा सि पोसे कोई ट्रेड पदी तौब हौरेदना यामना ट्रेड तो तोंगो चप तेरी मेरी लेरी सी यंगसे अखोई कनोगी मतुंगिना अखोई स्ट्रेटजी की मतुंगिना पा सी ट्रेड से खितंग फजब वाले अखोई एंट्री तौरिस अदु तौबदो अखोई ने ngahaki go example thina no ta bona buy kamai tawni sell kamai tawni buy kamai tawni stop loss kamai tawni take profit kamai tawni na ta na bona da si trade se thamgi bune lawgi bune khitang fajab wale fare adu ta ga su magi aina blind tawbu natte magi form of flag pattern nari da koina kano tawgi adagi akoi ki kaino sida koi kok sina budi ko sumai kaino taga kaino khatanga ai explain tawja hoge go wari ji sum samjilo ko kaino khatanga ko sida rational thinking habam lai emotional behavior habam lai adu aina haibo matam da si google lagi download torga ina hapsin bane ba rational thought aina haige aduga emotional thought aina haige ba ada akhoi gi wakal sida wakal ani leina lawrase rational thought haiba maga emotional thought haiba sumana haido se ada rational thought hai taragadi logic sinaraga khoina khanba wakhan sing si sibu rational thought ko khudam oina haibada aina yuji sum sumai thak lai ta ti thak lai ta ai liver na bai chance wa kani ada ai gi punsi ji kya ju go sa do man de si logic ama thadara khalai ne si rational thought ko gya dare ba ada ai ji larik phadana pata di like hai ju guys si sibo thought sing jibu rational thought ko every rational thought kudi mak chungmani have like ko ada aina logic to la na khan taragadi ke dawa la na oidu ne gya dare ko adu rational thought have logic yaur bani ne khara afaba thought ne lawrase gya dare ko adagi trading akhoi angka hotpada sinari ba thought sing ji rational thought ne haide formula na tare x y asi hapsi lagadi si tawba si to adu emotion anta yaudam ne ko ada adu khali ba wakal sing do adu bu rational thought ko logic ngata ne thadai adagi khoina market se op lai ding ne ba pattern ga khoin analyze to o si break chat kita ga di si up chat ki be ai khot ki be na khoina nei nei mem se si kari dai no ga na rational thought ta ne logic ama sinara aduga emotional thought sina kamai to ka na ngahang ha ki hai tar emotion akiba pamba kalak pa si mem se sumba emotion sina logi bai tar si hormone ni lan ngata ne ko ada wakal lai hormone ni lan ngata emotion ka ki wai de sina te ko ada kamai to ka sida aina khandu ne rational thought sina ai ji use is why nam thak lai ta da ji bera lai ne khandu ne ba adu bu ga do use tham dai matam yo nungda wa me usilen khalaje nungda wa me usila ka sida kamai to ka sida emotion ji da thakning ne iso egona craving ngam la ka ne pot to thakning koi hai ta le ko adu ai hana habit oi ga me no do isa ji pok sida ya oi sina withdrawal syndrome ka ni sa sa ba yam ha ba do mai na yu je thak da asi ka tang thawai na manung de yam ha ra ka ne adu na so asi ka tha hayeng ni to ge da ka ne ko yu ji thangam thak ki ne sumom ka le gyan da ba adu ju da tawrai bisa charang na ba stress le ba du gi me am do thapok tu pangthoroi me am do si ji kai go na emotion de gi la po ne adu aina hainin ni ji kai no ga na ai khoi gi kok to khoi na pot ama decision lo ba na lo rai se kai no ga khoi gi market to supply and demand supply ni heta ga down chale demand ni up chale da adu ai na ani ji kaidoba emotional thought ne hengi ta ga decision emotion gi dum lo ga yu thak gi ne rational thought ne hengi ta da yu thak to ku ne asmai na kok si taw any decision lo je gyan ta bra asmai na khoi gi kok si da ma khak lo ri ada decision making gi kana na dominate taw gi hai kan si gi emotional thought sina dominate taw we aya ma tam de every decision lo bo khudi ma aya ma na loi mak te si sina dominate taw we ko gyan ta ra ado manung sida kamai na ani si kamai khare ga si sina nomai pai bane khallo ado si sina thang pai bane khallo adu duna decision lo dai da mai nomai duna nam ma sum lo gi bagi fidu mam lai bai ta sum ba condition am lai ada amuk kai nom dang hai jage ba
rational thought se asidi matam changi wakhan no khan na bhona da analyze to no adu emotional thought si de do matam changi fraction of second ne adu high emotional thought si magi kana ba myam lay kari da kana ge ka da ngasai keno koina jungle chak matam kai yam thingare khalase ko natraga sawom thingare khalase ada sawom de sanam thingna matam da sawom si labra amom la ma si ke do ba akoi da sa ka do natti sumna la pa male mayang tangi sawen khan leita de rational thought and logic thada khal leita da ni sawom sa ba han gane summa matam ji da ke do ge ka da rational thought te lagging oi bani ne summa da kana de adu emotional thought ti ke do fraction of second da hoji high hormone of thado ni swor da honjila ni ai mon energy a chong phangani adu fight mode la ni chien bai pharak ta ta di nga ki le ma pona pai ga to thom na ba i fight to no honar ka ne si kan di emotional thought se to mati kana ye gyan tare ko sumba poram khalai ba aduna emotional thought ha ba mu ga rational thought ha ba mu khangi ko adagi trading gi ngasai gi aina explain to do la sigi pattern si flag ni kai gyan ta ba si analyze to ni ko si ye me an ju muthak ke to ga yare ko no mutala si flag ni kai na si ye ba kholi ba si je karai de no ha kan da ai khoi gi rational thought si de gi la ga khoi na si gi analyze to jari ni si gi post khai ko si gi muthak si na karan tai hai nai ko kan sing na ta dia hare adagi khoi na ko rational thought se kam kan sin gi hai kan se yin se si analyze to ren khala se wo analyze na to se o sida lai ri se aina register na mo ure kai sida thadari ba kok sin khoi na logic ama yaw ga thadari ne ko logic ama yaw thadai ne du ta ga ni masidi sida volume ga yaw break cha kita ga ni buying opportunity ma phangani kai sine ba khoi na rational thought kai khali sumba myam logic myam ko sai da nga hak kai da wa sida ida nga hak nei ramme kai na sida break chak ga di kai ma adu ta ga di sumba ta ga sida stop loss pick na thamba yai kai na wakhan myam khanjari ne ko logically nang kok se thadari ne ada sida register na ma su lai re adu market sina si mathak si lakan sida ai professor si makha da lobu yai natraga mathak da lobu ya ba khot pra kai do ahan nang khali ne ko nang strategy digi matung na asigi poche kai ka wai kana rational thought ne adubu matam du da live market du da hai ba pochina trade to nang lowre na khalasi ko ngai ko nga tang trade lobu ni om smai lowre khalasi sai da lowre khalasi stop loss sai da thameng khalasi ko wari wane hang ayare ne step professional sai dam thameng khalasi ba nga ke ada nang trade se lowre trade se hek logi matam da kai do ba hai ba market ha ba se hai ba koi strategy ha ba 100% working na te ba se nang khang na ne adu ta ga every trade khuni mak se mang ba ya ba gi potential ama lai adu ta ga masi uncertainty ne ngasai aina jungle la chap do ai gi life mang ba ya ba gi condition am le adu ko manai ba se gi poch ko nang na khan da ta ga su nang gi kok sin khal le subconsciously masa ma da khalak po ne ba ji poch adu maram ora ke do kana nang gi mang ba se kari no ha kana paisa du ne paisa ai ba poch adu ki mating maru oi ba po ne adu mang ba ya ba gi condition am lai ba ni na mi ji na kamai to kana paisa se khoi gi grid ki matang laptri ko du na grid ki matang se wari da sana ro se tongi phodi nang harau ne tongi aina khan aina hydra haidra mai khar tongi khala se ba khara ka khala khala se adu nang na khanga da wode market si di up chat pa matam na smai na chatte ko up amu chakani down amu chakani up amu chakani down amu chakani sigi mai khongjang ne ko sidi to je up chala ma si pulbe piram dra sigi poche si nang hana da su khanga ga lai ra ko ne ada kamai to kana paisa je khara tongam me sidi da tongam ma ga mu lai thar ga amu pulbe la ko hai ga da thang smai na khara down chakhalau adu ta na na khara tongam me po tum ma ka de ne adu ga na nang ji ga sai gi akiba hai ba poche hormone ji nang na khadura ne khadura ga kai da wi ka ji da ko rational thought gi nam gi de he na matam se nang ji bram chakhra ne ko trade tor kan kha kani bram mai di kai no ga nang na khalak tu je sai bo oi ta de lising manga ne ina mang ga de hoji mang is na lising ani mang market se up down chakhra ni ka na wa khan je la ne na akiba du aki ba be je la ba nang negative mat ne khan du je
ꯍꯥꯏꯗꯤ ꯃꯅꯨꯡꯗꯨꯗ ꯂꯥꯟ ꯇꯧꯔꯒ ꯅꯪꯅ ꯇ꯭ꯔꯦꯠꯁꯦ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯗꯣꯏꯅꯦꯕ ꯅꯪ 10,000ꯗꯣ ꯃꯥꯡꯗ꯭ꯔꯤꯉꯩꯗ 1,000ꯈꯛ ꯃꯥꯡꯉ ꯅꯪꯒꯤ ꯊꯣꯛꯈꯤꯅꯕꯒꯤ ꯃꯅꯨꯡꯗ ꯂꯥꯟ ꯇꯧꯔꯛꯑꯅꯦꯕ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯁꯤꯡꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯁꯦ ꯀꯩꯗꯧꯒꯦ ꯀꯥꯟꯁꯤꯗ ꯁꯥꯏꯁꯤꯗ ꯀꯤꯕꯗꯨꯅ ꯑꯉꯛꯄ ꯐꯪꯅ ꯀꯤꯔꯛꯑꯕ ꯍꯥꯏꯗꯤ ꯅꯪ ꯃꯤꯍꯨꯟ ꯆꯣꯡꯈꯠꯂꯛꯑꯅꯤ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯀꯣ ꯁꯣꯔ ꯍꯣꯟꯒꯠꯂꯛꯑꯅꯤ ꯐꯥꯏꯠ ꯑꯣꯔ ꯐ꯭ꯂꯥꯏꯠ ꯁ꯭ꯇꯦꯠꯇꯣ ꯂꯥꯛꯑꯅꯦꯕ ꯉꯁꯥꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯐ꯭ꯂꯥꯏꯠ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯗꯦꯟꯖꯔꯗꯣ ꯊꯥꯗꯣꯛꯑꯒ ꯆꯦꯟꯈꯤꯕ ꯍꯥꯏꯕꯅꯦꯕ ꯀꯣ ꯑꯗꯨꯗꯣ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯁꯣꯔ ꯆꯥꯎꯈꯠꯂꯛꯑꯅꯤ ꯃꯤꯍꯨꯟ ꯆꯣꯡꯈꯠꯂꯛꯑꯅꯤꯀꯣ ꯁꯣꯔ ꯆꯥꯎꯈꯠꯂꯛꯏꯅ ꯀꯩꯗꯧꯕ ꯆꯦꯟꯕ ꯌꯥꯅꯕ ꯏꯅꯔꯖꯤ ꯑꯃ ꯕꯤꯜꯗ ꯑꯞ ꯇꯧꯔꯤꯅꯦꯕ ꯑꯗꯨꯕꯨ ꯁꯤ ꯇ꯭ꯔꯦꯅꯤꯡꯗꯗꯤ ꯍꯧꯊꯥꯔ ꯆꯦꯟꯕ ꯌꯥꯄꯣꯟꯇꯦꯀꯣ ꯑꯗ ꯀꯩꯗꯧꯕ ꯆꯦꯟꯕ ꯍꯥꯏꯇꯥꯔꯒ ꯆꯦꯟꯈꯤ ꯇꯥꯔꯒꯗꯤ ꯅꯪ ꯂꯥꯏꯐꯇꯣ ꯁꯦꯞ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯠꯁꯤꯗꯩꯁꯤꯗ ꯅꯪꯅ ꯀꯩꯒꯨꯝꯕ ꯆꯦꯟ ꯉꯝ ꯇꯥꯔꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯅꯪ 10,000 ꯃꯥꯡꯒꯗꯧꯕꯗꯣ ꯅꯪ ꯁꯦꯞ ꯇꯧꯍꯧꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ 10,000 ꯃꯥꯡꯒꯗꯧꯕꯗꯣ ꯅꯪ ꯁꯦꯞ ꯇꯧꯍꯧꯒꯗꯣꯏꯅꯦꯕ ꯑꯗ ꯍꯧꯖꯤꯛꯐꯥꯎꯗꯤ 2,000ꯈꯛ ꯃꯥꯡꯉꯦꯅ ꯈꯜꯂꯁꯦ ꯃꯥꯡꯕ ꯍꯧꯔꯛꯑꯕꯅꯦꯕ ꯇꯣꯡꯉꯝꯕꯗꯒꯤ ꯑꯗ ꯅꯪꯅ ꯋꯥꯈꯜꯁꯤꯗ ꯉꯥꯛꯇꯪ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯏꯃꯣꯁꯟꯁꯤꯅ ꯂꯥꯛꯑꯅꯦꯕ 10,000 ꯃꯥꯡꯗꯣꯏ ꯁꯔꯨꯛ 2ꯈꯛ ꯃꯥꯡꯉꯒ ꯇꯣꯛꯀꯦꯅ ꯅꯪꯅ ꯀꯩꯗꯧꯕ ꯐ꯭ꯂꯥꯏꯠ ꯃꯣꯠꯁꯦ ꯇ꯭ꯔꯦꯠꯇꯣ ꯑꯦꯛꯖꯤꯠ ꯇꯧꯈꯤꯅꯦꯕ ꯀꯛꯊꯠꯈꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯤꯗꯗꯤ ꯆꯦꯟꯕ ꯌꯥꯄꯣꯟꯇꯦ ꯂꯦꯞꯇꯣꯞ ꯄꯥꯏꯔꯒ ꯆꯦꯟꯕ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ ꯀꯛꯊꯠꯈꯤꯅꯦꯕ ꯇ꯭ꯔꯦꯠꯇꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯌꯦꯡꯉꯣꯅꯦ ꯃꯥꯔꯀꯦꯠ ꯑꯩꯁꯦ ꯍꯧꯅꯕꯅꯦꯕ ꯑꯞ ꯑꯃꯨꯛ ꯆꯠꯄ ꯗꯥꯎꯟ ꯑꯃꯨꯛ ꯆꯠꯄꯁꯤ ꯍꯧꯅꯕꯅꯦ ꯃꯥꯒꯤ ꯍꯧꯅꯕꯤꯁꯤꯗ ꯀꯩꯗꯧꯕ ꯃꯥꯒꯤ ꯍꯧꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯜ ꯕꯦꯛ ꯂꯥꯛꯆꯔꯝꯕ ꯌꯥꯏ ꯃꯥꯒꯤ ꯍꯧꯅꯕꯤꯅꯦꯕꯀꯣ ꯑꯗꯩꯗ ꯅꯪꯅ ꯑꯗꯨꯛ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯗꯅ ꯅꯣꯡꯉꯥꯟꯕꯩ ꯅꯨꯃꯤꯠ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ ꯉꯥꯏ ꯂꯩꯖꯔꯤꯅꯦꯕ ꯁꯤꯒꯤ ꯇ꯭ꯔꯦꯠꯁꯦ ꯆꯪꯒꯦꯅ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯅꯪꯅ ꯁꯤꯗꯩꯗ ꯁ꯭ꯇꯣꯞ ꯂꯣꯁ ꯍꯥꯏꯅ ꯊꯝꯃꯤꯁꯦ ꯑꯇꯩ ꯅꯠꯇꯕ ꯇ꯭ꯔꯦꯠꯇꯨꯗ ꯁꯣꯏꯔꯗꯤ ꯁꯤꯗꯩꯁꯤꯗ ꯀꯩꯗꯧꯕ ꯃꯁꯥ ꯃꯗꯣ ꯊꯣꯛꯍꯜꯂꯒꯦꯅ ꯊꯝꯃꯤꯅꯦꯕ ꯇꯦꯛ ꯄ꯭ꯔꯣꯐꯤꯠ ꯍꯥꯏꯗꯤ ꯏꯁꯥ ꯐꯥꯎꯕ ꯑꯩ ꯇꯥꯔꯒꯦꯠ ꯂꯦꯡꯗꯕꯤ ꯊꯝꯒꯦꯅ ꯃꯁꯥꯗꯣ ꯈꯟꯖꯔꯝꯃꯤꯅꯦꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯥꯔꯀꯦꯠ ꯑꯋꯥꯔꯗꯨꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯉꯤꯕ ꯄꯣꯠꯇꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯇ ꯎꯠꯄꯥꯠ ꯇꯧꯔꯦ ꯃꯔꯛꯁꯤꯗ ꯅꯪ ꯆꯦꯟꯈ꯭ꯔꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯩ ꯇꯝꯃꯛꯏꯕ ꯃꯥꯔꯀꯦꯠ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯣ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯨꯔꯦꯁ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ꯭ꯔꯥ ꯅꯠꯇꯕ ꯑꯩꯅ ꯍꯥꯏꯁꯦ ꯅꯍꯥꯟꯗꯒꯤ ꯇꯝꯃꯛꯏꯕ ꯃꯥꯔꯀꯦꯠ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯣ ꯀꯔꯤꯗ ꯍꯥꯏꯗꯤ ꯇꯧꯒꯗꯕ ꯃꯇꯝꯗꯨꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯇꯗꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯈꯪꯉꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯀꯔꯤꯝ ꯀꯥꯟꯅꯗ꯭ꯔꯦꯕ ꯑꯁꯤꯁꯤꯅꯦꯕ ꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯇꯧꯔꯛꯀꯗꯣꯏꯁꯤꯅ ꯍꯥꯏꯔꯤꯕ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯇꯝꯃꯛꯀꯗꯣꯏꯅꯦꯕ ꯑꯗ ꯀꯟꯇ꯭ꯔꯣल ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯟꯅ ꯈꯪꯗ꯭ꯔꯒꯗꯤ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯋꯥꯒꯅꯤ ꯑꯗꯨꯒꯤꯅꯦ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯍꯥꯟꯅ ꯈꯪꯒꯗꯣꯏꯅꯤ ꯀꯟꯇ꯭ꯔꯣल ꯇꯧꯕꯒꯤ ꯋꯥꯔꯤꯗꯨꯅ ꯀꯣꯟꯅ ꯂꯥꯛꯆꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗ ꯑꯀꯤꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯦꯕ ꯍꯌꯦꯡ ꯍꯪꯆꯤꯠ ꯅꯣꯏ ꯇ꯭ꯔꯦꯠ ꯇꯧꯔꯛꯀꯗꯧꯔꯕꯅꯦ ꯑꯗꯨꯗ ꯅꯣꯏ ꯈꯪꯉꯛꯀꯅꯦꯕ ꯀꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯋꯥꯔꯤ ꯀꯣꯟꯅ ꯂꯥꯛꯁꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩ ꯑꯃ ꯍꯥꯏꯔꯛꯑꯒꯦ ꯐꯥꯏꯠ ꯁ꯭ꯇꯦꯠꯁꯦ ꯐꯥꯏꯠ ꯍꯥꯏꯇꯥꯔꯒꯗꯤ ꯈꯟꯅꯕ ꯍꯥꯏꯕꯅꯦꯕ ꯑꯗꯒꯤ ꯅꯪꯁꯦ ꯄꯩꯁꯥꯁꯦ ꯄꯪꯃꯥꯡꯗ ꯃꯥꯡꯉꯦꯅ ꯈꯜꯂꯁꯦꯕꯀꯣ ꯍꯥꯏꯔꯤꯕ ꯃꯃꯥꯡꯗ ꯇ꯭ꯔꯦꯠ ꯃꯌꯥꯝ ꯇꯧꯕ ꯀꯥꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯕꯨ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯄꯥꯔꯠ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨ ꯂꯥꯛꯀꯅꯤ ꯅꯪ ꯒ꯭ꯌꯥꯟꯗꯤ ꯇꯥꯅꯤ ꯈꯤꯇꯪ ꯁꯤꯗꯩꯗꯀꯣ ꯍꯥꯏꯗꯤ ꯃꯥꯡꯕ ꯍꯥꯏꯕ ꯇ꯭ꯔꯦꯗꯤꯡꯗ ꯁꯦꯔꯤꯁꯇ ꯈꯔ ꯃꯥꯡꯕ ꯀꯥꯏꯁꯦ ꯍꯧꯅꯕꯤꯅꯦꯕ ꯑꯦꯅꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯗ ꯍꯦꯗ ꯑꯦꯟ ꯁꯣꯜꯗꯔ ꯄꯦꯇꯔꯟ ꯑꯣꯏꯁꯅꯨ ꯑꯗꯩ ꯀꯩꯗꯧꯕ ꯕꯣꯂꯨꯝ ꯄ꯭ꯔꯣꯐꯥꯏꯜꯒꯤ ꯄꯤ ꯑꯣ ꯁꯤꯗ ꯂꯥꯛꯄ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯂꯩꯖꯔꯦꯅ ꯈꯜꯂꯣꯅꯦ ꯑꯗꯨ ꯑꯣꯏꯖꯁꯅꯨ ꯃꯣꯏ ꯐꯨꯠ ꯄ꯭ꯔꯤꯟ ꯀꯥꯏ ꯂꯩꯔꯤ ꯑꯗꯨꯗ ꯂꯣꯏ ꯑꯣꯏꯖꯁꯅꯨꯕ ꯈꯪꯕ꯭ꯔꯥ ꯑꯦꯅꯤ ꯑꯔꯨꯕ ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇꯥꯏꯜ ꯑꯣꯏꯁꯅꯨ ꯑꯔꯥꯏꯕ ꯑꯣꯏꯇꯥꯔꯁꯨ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯤꯗ ꯃꯥꯡꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯁꯨꯝ ꯁꯣꯏꯗ꯭ꯔꯕ ꯄꯣꯠꯅꯦꯕ ꯑꯗꯒꯤ ꯃꯥꯡꯕꯁꯤꯗ ꯑꯃꯨꯛꯇꯪ ꯃꯥꯡꯕ ꯅꯠꯇꯕ ꯁꯦꯔꯤꯁꯇ ꯃꯥꯡꯕ ꯍꯥꯏꯕꯁꯤ ꯁꯨꯝ ꯂꯥꯛꯀꯅꯦꯕ ꯍꯥꯏꯔꯤꯕ ꯁꯦꯔꯤꯁꯇ ꯃꯥꯡꯕ ꯃꯇꯝꯁꯤꯗꯕ ꯅꯪ ꯄꯩꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯈ꯭ꯔꯒ ꯔꯤꯛꯁꯁꯦ ꯅꯪꯅ ꯇꯛꯈꯠꯇꯅ ꯂꯧꯔꯦꯅ ꯈꯜꯂꯁꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯧꯕꯗꯒꯤ ꯑꯗꯨꯅꯦ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟꯁꯦ ꯂꯥꯛꯀꯅꯦꯕ ꯅꯪ ꯁꯦꯟꯐꯝ ꯑꯃ ꯃꯥꯡꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯀꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯗꯨ ꯀꯥꯟꯗꯨꯗ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯅꯪꯅꯅꯦ ꯅꯁꯥꯗꯣ ꯃꯥꯡꯈꯤꯕ ꯄꯣꯠꯇꯣ ꯅꯪ ꯔꯤꯚꯦꯟꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯈꯪꯉꯦꯀꯣ ꯅꯪ ꯃꯥꯡꯉꯤꯕ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯩꯁꯥꯁꯤꯅꯦ ꯃꯥꯡꯉꯤꯁꯦ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯁꯦꯞ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯅꯪ ꯐꯥꯏꯠ ꯇꯧꯔꯛꯀꯅꯦꯕ ꯃꯥꯔꯀꯦꯠꯁꯤꯒ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯐꯥꯏꯠ ꯇꯧꯕꯩꯗꯤ ꯑꯇꯩ ꯅꯠꯇꯕ ꯅꯪꯅ ꯐꯖꯕ ꯄꯦꯇꯔꯟ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯥꯏꯅ ꯅꯪꯅ ꯑꯃꯈꯛ ꯁꯤꯗꯅꯦ ꯑꯃꯨꯛꯈꯛꯇꯪꯗꯤ ꯇ꯭ꯔꯦꯠ ꯑꯃꯨꯛꯈꯛꯇꯪꯗꯗꯤ ꯑꯩꯒꯤ ꯃꯥꯡꯈꯤꯕꯁꯤꯡꯗꯣ ꯄꯨꯔꯥ ꯔꯤꯀꯣꯚꯔ ꯇꯧꯅꯕ ꯇꯧꯒꯦ ꯀꯥꯏꯅ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁꯀ ꯇꯧꯔꯅꯤ ꯑꯗꯨꯒ ꯀꯩꯗꯧꯕ ꯔꯤꯛꯁꯁꯦ ꯖꯣꯕ ꯂꯥꯎ ꯊꯥꯖꯤꯜꯂꯅꯦꯕ ꯈꯪꯉꯦꯀꯣ ꯔꯤꯛꯁꯁꯦ ꯑꯔꯣꯏꯕꯤꯗ ꯖꯣꯕ ꯂꯥꯎ ꯊꯥꯖꯤꯟꯒꯅꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯀꯩꯗꯧꯕ ꯇ꯭ꯔꯦꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯣꯏ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯇꯣꯡꯗꯣꯏꯅꯦꯕ ꯔꯤꯛꯁ ꯃꯌꯥꯝ ꯂꯧꯔꯝꯃꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯇ꯭ꯔꯦꯠꯇꯨꯅ ꯁꯣꯏꯈꯤ ꯇꯥꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯡꯕ ꯐꯤꯕꯝꯗ ꯅꯪ ꯄꯩꯁꯥ ꯃꯥꯡꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃꯅ ꯐꯣꯟ ꯇꯧꯔꯒ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯌꯥꯝ ꯇꯧꯔꯤꯗꯣ ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯇ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯁꯨ ꯌꯥꯝ ꯊꯤꯅ ꯐꯗꯤ ꯐꯕ ꯅꯨꯄꯥꯅꯦ ꯑꯩ ꯈꯪꯉꯦ ꯋꯥꯔꯤ ꯁꯥꯟꯅꯔ ꯀꯥꯟꯗ ꯑꯗꯣ ꯃꯥꯏꯁꯨ ꯃꯇꯦꯡꯁꯦ ꯑꯩ ꯄꯥꯡꯗꯤ ꯄꯥꯡꯅꯤꯡꯉꯦ ꯑꯗꯣ ꯀꯃꯥꯏꯅ ꯄꯥꯡꯒꯗꯣꯏꯅꯣ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯔꯤꯕꯗꯤ ꯁꯦꯝꯗꯣꯛꯄ ꯈꯔ ꯋꯥꯏꯑꯦꯕ ꯑꯗꯨꯝꯕꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯐꯥꯏꯠ ꯃꯣꯠ ꯍꯥꯏꯁꯦ ꯁꯤꯁꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗ ꯑꯩꯈꯣꯏꯅ
ꯑꯩꯈꯣꯏꯒꯤ ꯑꯥꯔꯂꯤꯃꯦꯟꯗ ꯀꯃꯥꯏꯅ ꯇꯧꯈꯤ ꯀꯥꯟꯁꯤꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯀꯩꯗꯧꯕ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯑꯀꯤꯕꯗꯨꯒ ꯗꯥꯏꯔꯦꯛ ꯊꯦꯡꯅꯔꯒ ꯃꯥ ꯆꯦꯟꯕꯁꯨ ꯐꯔꯛ ꯇꯥꯗꯕ ꯃꯇꯝꯁꯤꯗ ꯀꯩꯗꯧꯕ ꯃꯥ ꯃꯈꯨꯠꯇ ꯄꯥꯏꯔꯝꯃꯤꯕ ꯇꯥꯗꯨꯅ ꯑꯩ ꯁꯤ ꯆꯪꯉꯥꯏꯅ ꯆꯣꯡꯁꯤꯜꯂꯒ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯨ ꯈꯟꯅꯒꯗꯣꯏꯅꯦꯕ ꯃꯁꯤꯗꯩꯁꯤꯗ ꯇꯦꯁꯇꯥꯁꯇ꯭ꯔꯣꯜꯒꯤ ꯂꯥꯜ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯔꯤꯛꯁ ꯍꯣꯔꯃꯣꯟꯒꯤ ꯑꯃ ꯀꯤꯕ ꯈꯛꯇ ꯅꯠꯇꯅ ꯍꯥꯏꯕꯗꯤ ꯇꯧꯔꯣ ꯅꯩꯔꯣ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨꯃꯥꯏꯅ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗꯁꯨ ꯄꯩꯁꯥꯁꯦ ꯁꯨꯝ ꯃꯥꯡꯁꯤꯜꯂꯀꯥꯟꯗꯀꯣ ꯍꯥꯏꯕꯗꯤ ꯅꯪꯅ ꯇ꯭ꯔꯦꯠ ꯑꯃꯈꯛꯇꯪꯗ ꯁꯤꯡꯒꯜ ꯑꯃꯗꯀꯣ ꯁꯤꯔꯦ ꯆꯪꯉꯦ ꯅꯪ ꯑꯗꯨꯒꯤ ꯄꯩꯁꯥ ꯃꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯔꯤꯀꯣꯚꯔ ꯇꯧꯅꯕ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯩꯁꯥꯁꯦ ꯁꯦꯞ ꯇꯧꯅꯕ ꯍꯥꯏꯅꯀꯣ ꯖꯣꯕ ꯂꯥꯎꯅ ꯇ꯭ꯔꯦꯠ ꯑꯃꯗꯨꯗ ꯊꯥꯖꯤꯜꯂꯛꯀꯅꯦꯕ ꯈꯪꯕ ꯁꯨꯝꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯗ ꯑꯗꯨꯗꯩꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯗꯥꯎ ꯌꯥꯗꯅ ꯇ꯭ꯔꯦꯠꯇꯨ ꯀꯥꯈ꯭ꯔꯦꯅ ꯈꯜꯂꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯕ ꯁꯤꯡꯒꯜ ꯇ꯭ꯔꯦꯠꯇꯨꯗ ꯅꯪ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯌꯥꯎꯔꯒ ꯇ꯭ꯔꯦꯠ ꯇꯧꯔꯦꯅ ꯈꯜꯂꯁꯦ ꯀꯣ 1 ꯂꯥꯈꯁꯦ 1 ꯂꯥꯈ ꯌꯥꯎꯔꯒ ꯇ꯭ꯔꯦꯠ ꯇꯧꯕ ꯀꯥꯟꯁꯤꯗ ꯁꯤꯡꯒꯜ ꯇ꯭ꯔꯦꯠꯁꯤꯗ ꯅꯪꯅ 1% ꯅꯠꯇ꯭ꯔ 2% ꯂꯧ ꯇꯥꯔꯗꯤ ꯔꯤꯛꯁꯇꯨ 1:2 ꯂꯧꯔꯦꯅ ꯈꯜꯂꯣ ꯂꯨꯄꯥ 4,000 ꯈꯛ ꯇꯣꯡꯒꯗꯧꯅꯦꯕ ꯀꯣ ꯑꯗ ꯅꯪꯅ ꯇ꯭ꯔꯦꯠꯇꯣ ꯔꯤꯛꯁꯇꯣ ꯇꯛꯈꯠꯇꯅ ꯂꯧꯕ ꯃꯇꯝꯗ 70,000 ꯃꯌꯥ ꯇꯣꯡꯒ꯭ꯔꯦꯅ ꯈꯜꯂꯁꯦ ꯋꯥꯔꯤ ꯋꯥꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯍꯥꯟꯅ ꯃꯥꯡꯕꯁꯨ ꯍꯟꯖꯤꯟꯈ꯭ꯔꯦ ꯄꯩꯁꯥꯁꯨ ꯇꯣꯡꯉꯦ ꯍꯔꯥꯎꯔꯦꯕ ꯅꯪꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯔꯥꯎꯔꯀꯥꯟꯗ ꯅꯪꯁꯦ ꯑꯗꯨꯀꯥꯟꯗꯗꯤ ꯐꯔꯦꯕ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯍꯥꯏꯕ ꯍꯦꯕꯤꯠ ꯑꯃꯗꯤ ꯆꯪꯉꯤꯅꯦꯕ ꯅꯪꯅ ꯈꯪꯗꯕꯩ ꯋꯥꯅꯦꯕ ꯈꯪꯉꯦꯀꯣ ꯐꯠꯇꯕ ꯍꯥꯏꯕ ꯍꯦꯕꯤꯠ ꯑꯃ ꯆꯪꯉꯤꯅꯦꯕ ꯀꯣ ꯑꯗꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯅꯪ ꯑꯃꯨꯛꯀꯁꯨ ꯇꯧꯔꯛꯀꯅꯦꯕ ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯒꯤ ꯀꯟꯗꯤꯁꯟ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯦꯠꯇꯣ ꯃꯥꯡꯒ꯭ꯔꯦꯅ ꯈꯜꯂꯁꯤꯅꯦ ꯂꯣꯏꯔꯦ ꯅꯪ ꯑꯗꯨꯗꯤ ꯃꯥꯡꯉꯗꯤ ꯅꯪꯒꯤ ꯂꯨꯄꯥ ꯂꯥꯈꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯅꯦꯕ ꯂꯥꯈꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯁꯨ ꯁꯦꯟꯐꯝ ꯑꯃ ꯍꯥꯏꯗ ꯂꯥꯈ ꯑꯃꯗ 70,000 ꯃꯥꯡꯕ ꯍꯥꯏꯁꯦ ꯑꯁꯤ ꯑꯗꯨꯝ ꯊꯨꯞꯆꯤꯜꯂꯛꯑꯕꯅꯦꯕ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤ ꯃꯇꯝꯁꯤꯗ ꯅꯪꯁꯦ ꯄꯨꯔꯥ ꯐꯤꯕꯝ ꯑꯃ ꯄꯨꯔꯥ ꯀꯟꯗꯤꯁꯟ ꯑꯃ ꯑꯣꯏꯔꯦ ꯅꯁꯥꯗꯣ ꯐꯝꯃꯦ ꯐꯝꯐꯝ ꯈꯪꯉꯔꯣꯏ ꯇꯨꯝꯃꯦ ꯄꯨꯔꯥ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯄꯨꯔꯥ ꯍꯥꯏꯕꯨ ꯅꯪ ꯖꯤꯔꯣ ꯆꯠꯈ꯭ꯔꯦꯕ ꯄꯨꯔꯥ ꯑꯋꯥꯔ ꯑꯄꯟ ꯑꯃꯗ ꯂꯩꯈ꯭ꯔꯅꯦꯕ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇ꯭ꯔꯦꯠꯁꯦ ꯀꯥ ꯇꯥꯔꯒꯗꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯅꯤ ꯀꯩꯗꯧꯕ ꯄꯩꯁꯥꯁꯨ ꯁꯦꯞ ꯇꯧꯔꯦ ꯈꯟꯒꯅꯦꯕ ꯅꯪꯅ ꯑꯁꯤꯗꯩꯁꯤꯗ ꯐꯕ ꯃꯥꯟꯕꯩ ꯋꯥꯅꯦꯕ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯍꯦꯕꯤꯠ ꯑꯃ ꯆꯪꯉꯛꯏꯅꯦꯕ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯁꯦꯔꯤꯁꯇ ꯄꯩꯁꯥ ꯃꯥꯡꯉꯛꯄ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯍꯥꯟꯅꯁꯨ ꯅꯪ ꯑꯁꯨꯃꯥꯏꯅ ꯖꯣꯕ ꯂꯣꯡ ꯊꯥꯕ ꯃꯇꯝꯗ ꯄꯩꯁా ꯇꯣꯡꯒꯦꯅ ꯈꯟꯕꯅꯤꯅ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯜꯂꯒ ꯅꯪ ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯄꯦꯇꯔꯟꯁꯦ ꯀꯩꯗꯧꯕ ꯃꯌꯥꯝ ꯇꯧꯔꯛꯄꯗꯨꯅ ꯃꯔꯛꯇ ꯑꯃꯨꯛꯇꯪ ꯁꯣꯏꯕ ꯃꯇꯝꯗ ꯅꯪꯁꯨ ꯄꯩꯁా ꯃꯥꯡꯒꯅꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇꯥꯏꯜ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯍꯌꯦꯡꯋꯥꯏ ꯁꯣꯏꯗꯅ ꯄꯩꯁꯥ ꯃꯥꯡꯒꯗꯧꯕ ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇꯥꯏꯜꯅꯦꯅ ꯍꯥꯏꯔꯁꯨ ꯌꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤ ꯀꯔꯤꯅ ꯊꯣꯛꯍꯜꯂꯛꯀꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯀꯤꯕ ꯍꯥꯏꯕꯁꯤꯅ ꯊꯣꯛꯂꯛꯄꯅꯦ ꯈꯪꯉꯦꯀꯣ ꯑꯗꯣ ꯑꯀꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯍꯥꯟꯅ ꯈꯪꯒꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃꯨꯛ ꯇꯝꯃꯛꯀꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯣ ꯑꯀꯤꯕꯁꯦ ꯃꯈꯜ ꯑꯁꯤꯗꯩꯁꯤꯗ ꯈꯔ ꯂꯩꯔꯤꯕ ꯁꯤꯒꯤꯁꯤꯅ ꯀꯩꯗꯧꯕ ꯑꯩ ꯍꯌꯦꯡꯒꯨꯝꯕ ꯍꯧꯖꯤꯛꯀꯨꯝꯕꯅꯦ ꯑꯩ ꯐꯖꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯒꯦꯕ ꯑꯀꯤꯕꯁꯤꯗ ꯃꯊꯪꯁꯦ ꯐꯤꯌꯔ ꯑꯣꯐ ꯂꯨꯖꯤꯡ ꯍꯥꯏꯁꯦ ꯐꯤꯌꯔ ꯑꯣꯐ ꯂꯨꯖꯤꯡ ꯃꯅꯤ ꯀꯩꯗꯧꯕ ꯇ꯭ꯔꯦꯠꯁꯦ ꯆꯪꯗ꯭ꯔꯤꯉꯩꯗꯩꯀꯣ ꯍꯦꯛ ꯆꯪꯗ꯭ꯔꯤꯉꯩꯗ ꯕꯥꯏ ꯅꯠꯇ꯭ꯔꯒ ꯁꯦꯜ ꯇꯧꯒꯦꯅ ꯈꯜꯂꯤꯉꯩꯗ ꯀꯤꯕꯁꯤ ꯍꯧꯔꯛꯑꯕ ꯃꯥꯡꯊꯣꯛꯀꯗꯤ ꯑꯗꯨꯗꯒꯤ ꯍꯧꯔꯛꯑꯦ ꯅꯪ ꯅꯁꯥꯁꯦ ꯃꯤꯍꯨꯟ ꯗꯨꯛ ꯆꯣꯡꯉꯅꯤ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯡꯉꯅꯤ ꯁꯤꯗꯩ ꯍꯧꯔꯛꯑꯅꯦꯕ ꯁꯨꯝꯕ ꯑꯀꯤꯕ ꯑꯃꯁꯨ ꯂꯩꯌꯦꯕ ꯍꯌꯦꯡꯋꯥꯏ ꯗꯤꯞꯂꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯛꯈꯤꯅꯤꯀꯣ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯐꯤꯌꯔ ꯑꯣꯐ ꯃꯤꯁꯤꯡ ꯑꯥꯎꯠ ꯍꯥꯏꯔꯤꯕ ꯅꯪꯅ ꯀꯩꯅꯣꯝꯃ ꯉꯥꯏꯔꯤꯅꯦꯕ ꯇ꯭ꯔꯦꯠ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯇ꯭ꯔꯦꯠꯁꯦ ꯍꯥꯏꯔꯁꯦꯕ ꯅꯪꯅ ꯁꯨꯝ ꯉꯥꯏ ꯂꯩꯔꯤꯅꯦꯕꯁꯦ ꯉꯥꯏꯈꯣꯀꯣ ꯁꯤꯝꯇ ꯀꯛꯊꯠꯀꯦ ꯁꯤꯒꯤꯁꯤ ꯅꯪ ꯕ꯭ꯔꯦꯛ ꯆꯠꯄ ꯉꯥꯏ ꯂꯩꯔꯤꯅꯦꯕ ꯑꯗ ꯅꯪꯗꯤ ꯁꯤꯒꯤ ꯐꯤꯌꯔ ꯑꯣꯐ ꯃꯤꯁꯤꯡ ꯑꯥꯎꯠ ꯍꯥꯏꯁꯦ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯠꯁꯦ ꯅꯪ ꯅꯪꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄ ꯍꯥꯏꯗꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇꯗꯤ ꯇ꯭ꯔꯦꯠꯁꯦ ꯅꯪꯍꯧꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯁꯤꯗ ꯇ꯭ꯔꯦꯠ ꯑꯃ ꯅꯪꯍꯧꯗꯦꯕ ꯈꯪꯕ꯭ꯔꯥ ꯎꯠꯂꯛꯀꯦ ꯁꯤꯗ ꯁꯤꯒꯤ ꯇ꯭ꯔꯦꯠꯁꯦ ꯑꯩ ꯌꯦꯡꯍꯧꯗꯅ ꯅꯪꯍꯧꯗꯦꯕ ꯎꯔꯕ ꯁꯤꯒꯤꯁꯦ ꯕ꯭ꯔꯦꯛ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯇ꯭ꯔꯦꯠ ꯇꯧꯒꯦꯅ ꯈꯟꯕꯅꯦ ꯑꯩ ꯁꯤ ꯇ꯭ꯔꯦꯠ ꯇꯧꯔꯝꯃꯗꯤ ꯄꯩꯁా ꯃꯌꯥꯝ ꯇꯣꯡꯉꯅꯦꯕ ꯈꯪꯕ꯭ꯔꯥ ꯁꯤꯁꯤ ꯕ꯭ꯔꯦꯛ ꯐꯠ ꯆꯠꯂꯦꯅ ꯁ꯭ꯇꯣꯞ ꯂꯣꯁꯅ ꯁꯨꯃꯥꯏꯅ ꯊꯝꯒꯦ ꯀꯥꯏꯅ ꯁꯤ ꯐꯖꯅ ꯑꯩꯅ ꯑꯦꯅꯥꯂꯥꯏꯖ ꯇꯧꯔꯝꯕꯅꯤ ꯅꯪꯍꯧꯗ꯭ꯔꯦꯕ ꯁꯤ ꯇ꯭ꯔꯦꯠꯁꯤ ꯇꯧꯔꯤꯉꯩꯗ ꯍꯥꯏꯗꯤ ꯁ꯭ꯂꯥꯏꯠ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯩ ꯅꯪꯍꯧꯗ꯭ꯔꯦꯕ ꯇꯧꯔꯝ ꯇꯥꯔꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯐꯖꯈ꯭ꯔꯕ ꯁꯤ ꯐ꯭ꯂꯦꯛ ꯄꯦꯇꯔꯟꯅꯦꯕ ꯑꯁꯤꯒꯤ ꯑꯁꯦꯡꯕꯩꯁꯨ ꯑꯩ ꯁꯤ ꯇ꯭ꯔꯦꯠꯁꯦ ꯅꯪꯍꯧꯗꯦꯕ ꯈꯪꯉꯕ ꯑꯗ ꯁꯨꯃꯥꯏꯅ ꯅꯪꯍꯧꯗꯕ ꯄꯣꯠꯁꯦ ꯅꯪꯍꯧꯔꯣꯏꯅ ꯄꯥꯈꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯅꯪꯅ ꯁꯤꯒꯤ ꯇ꯭ꯔꯦꯠꯁꯤꯗ ꯈꯟꯗꯣꯏꯁꯤ ꯕ꯭ꯔꯦꯛ ꯆꯠꯈ꯭ꯔꯀꯥꯟꯗ ꯅꯪꯁꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯅꯪꯍꯧꯔꯣꯏ ꯍꯥꯏꯕꯒꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯠꯇꯣ ꯃꯤꯁ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃ ꯐꯣꯟ ꯇꯧꯔꯅꯦꯕ ꯑꯗꯨꯅ ꯅꯪ ꯅꯁꯥꯗꯣ ꯂꯩ ꯉꯝꯃ ꯃꯥꯔꯀꯦꯠ ꯁꯨꯝ ꯌꯦꯡꯉ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯕ꯭ꯔꯦꯛ ꯆꯠꯂꯀꯥꯟꯗ ꯐꯖꯅ ꯕꯣꯂꯨꯝꯒ ꯌꯥꯎꯔꯒ ꯇ꯭ꯔꯦꯠ ꯇꯧ ꯍꯥꯏꯅ ꯉꯝꯗꯕꯗꯧꯅ ꯃꯥꯔꯀꯦꯠꯁꯤꯅ ꯈꯤꯇꯪ ꯁꯠ ꯂꯧ ꯀꯥꯔꯛꯄꯁꯦ ꯕꯣꯂꯨꯝ ꯌꯥꯎꯕ ꯌꯥꯎꯗꯕ ꯅꯪ ꯆꯣꯡꯁꯤꯜꯂ ꯍꯦꯛꯇ ꯁꯠ ꯂꯧ ꯇꯧꯈꯤꯅꯦꯕ ꯅꯪꯒꯤ ꯐꯣꯔꯃꯦꯁꯟꯗꯣ ꯑꯗꯨꯕꯨ
हाइब पोसे अकीबदुना नंग मिस तौगिनी हाइब अकीबदुना न मरम ओरगने नंग अदुगी ट्रेड तो ट्रिगर तौगी मपुम फादिंगे अदुबो नंगी रेसनेन थोट नदि एनालाइज तौबो काना करियेना खन kana ब्रेक चप मतम द वॉल्यूम याव हाइबने अदुगा हाइब कैंडल लो डिमांड कैंडल लो मसक फजना हाइबदि फजना उहल्लो हाइबने डिमांड न कंट्रोल तौ हाइब कैंडल ग्यान तारेको ब्रेक चप मतम अदुम पोरम को उ हाइबने उद्रीब नंग असिगी कनो रेजिस्टेंस ब्रेक चप द गाइदि कैंडल जु लोइदो कैंडल लोइदो बाइदि केदो ब्रेक स्माइन चप लोरगा मो हलागा अंगाम कैंडल उन गसु याय सिदैदा नंग चोंसिनग्रे अदुइ तारगदि नंग रेसनेन थोना हाइब पोदो तौरिब्रो तौद्रेबो असिनेबा हाइसे अदो अकीबा बिसना मरम ओएगा अखोइना दुकी मतिक फजग्रबो वखलजे असिगी वखलजे तौबो सुवंगमदेबो सुम कंडीशन अमसु लाकने अकीबजे हिनेबो किरक्तौ दंगाय तावना जा हेंग जितेगी ट्रेड तौ होरदौनेनो थेंगनरकनी को रियल लाइफ ता अदो थेंगनरकाना असिगी पोटसे फियर ऑफ मिसिंग आउट कौरी काना खनबिरो हेंगवाई को नबुदी कंट्रोल तौबो तमसी अदगी अतोप करी कई यावगी हेंगसे अकीबजे अदगी अम्मा अकीबसिनेको कईना तोंगम पोचे मांगिद्रेन पाखत सिदा अकीबुजु लेरिबो तोंगम पोचे मांगिद्रेन पाखत पाइ तारे खुदम ओइना हायबदा असिगा अकीबुजु अंग पोमनिको आई जम तौरमी पोनिसे ट्रेड अमसदसु लौरेन खलसी को सुम चौरापा मसाइद लौरेन खलसी स्टॉप लो साइ थमेन खलसी आई टेक प्रॉफिट साइ थमेन खलसी अदा मार्केट से सुम काखले बसिदा ये कनो मखाई रो मांगा मालिनी नौ नौ सेंगिबा अदगी मार्केट से सुम काखलेना खलसी नंग पैसा से तूगिने को नंग टारगेट इस नंग असीनी है थमजग्रबने अद टारगेट सिने थम पैसा से तोंग अद नंग करमाइने पैसा तोंगी मक्सी दम किरकदोने नन किरकदोसे हजिक तोंगिसे लुपा 5,000 तोंगे खलसे असी 5,000 से अमु मार्केट है अनसर्टेनिटी ने तंबंगमदे अमु ममाई लेगरगा चखरदि कमाई तौ दम खलकने वखनजिदा अदुना मरम ओयगा नंगी सी टारगेट सिदा तोकेना खनगियो वखन तौबो मरोय अदुना मरक सिदा ट्रेड एग्जिट तौगी पैसा स्वांग ले हेको मार्केट है लोने नसिदैदा को नंग खरजु खंगुरने बियारे सिंगल फिल पैटर्न खंगबनी अदगी रिजेक्शन सप्लाई न वांगबे केनन खनामनी जिदे केनन नंबर सुमाइना थोरेन खरजि तेल वांगागा तेदो हेमर द मानबा अदु ता तू नंग नेगेटिव पैटर्न नंग सिदा उदुइसे थोरे तो थोरे असमसदि सोइद्रे हे सोइद्रे हे काय खलगने नंग असिगी ट्रेड तो एग्जिट तौगिने हेको अदु ता अइना सिदम हाइसि कइनो करी कानारिगे नंग साइगी एनालाइज तौदना सिबो लैगे खोटके मैम ज्ञान तारेको लॉजिकली थादरक्तर प्रोबेबिलिटी की मागे सिबो स्माइन तौरगदि विन रेट से सिनी तौ मैम केम कानाद्रे खैको अदुमाइना सुंबा अकीबा मसु लैयो नोइना हेंवाई असि थेंना काना सुंबा अकीबने काना खल्लोबा अदो के फियर ऑफ नॉट बीइंग राइट आइजे हाइबदि के दो चुमोय हाइबगी पाखत ममा ट्रेड से लानगिद्रा हाइबगी अदु सिसिना को चंगुरगे ट्रेड से सोयदि चंगुर असि पोचा याम तौवेबो नावा खंग मांग बे हेमलक्तरने आइजे ट्रेड तौबो ngam पैटर्न जे अकीब ओइना फॉर्म तरो हाइदि अमता थाजरक्तर बाय तारे एनी अमता इसाना जु थाजरद्रे पैटर्न जे अमता थाजरक्तरे सुंब कंडीशन अमसु लाए असि कमाइना लाहनगे काहिदबो कमाइ लाए काहिदो ट्रेड से नंगि लौरे खलसेबो हाइबो पैटर्न जे सि केदोबा रेजिस्टेंस ब्रेक चटपगी पैटर्न नेबो सिगी पैटर्न जे नंग ट्रेड से लौ काना ममांग बसिने अमको जु कारम अमको सु मांग्राव अमरुक मांगिको अनिरक अहुमलक मरिरक मांगाबो तोय मांग तागदिको नंग सि कंफ्यूज लाने करिने मसि लाइक तदि सि चुम्मे हारगा मसि माखलै जे हार हाइबो पैटर्न जिंगु किराने पकिदि किरा दो मथंग केदो काना सिगी पैटर्न जे लाकाने अमको सु नंग खुद थांग मरो मसि मांगिदो ममांग सु मांगे हन सु मांगे लाकने ज्ञान ताबरा अदुना मरम ओरगा सिगी ट्रेस नंग लौ सोंगमोय को लागिनी हाइबो पाखत सिगी बाय हाइबो पोचे si bai si nang number sungam ngoi na sa da thong bai si number da palla lai ni sum ba ki bam su lai ni khai ko gyan dai ba suresh ai nai se हो ताई tari ko tre tor kan kha kai loi chung do ka ni phone tor ka ni kai ni to je na वो खंडो या वो तो Hojiki sida kaidoba fear of not being right as sumaina akiba makhal mari khalai
sibu henba topasu mayam budi laiko khaiko hojikse aina karigi damakta akiba si karigi damakta ta ino hai kana hoina hayengwa hoi asida probability ki matanga ta kana yam ti phajarakani basi mayam je ko risk management ga je ada aina habit formation ki matang da mata ka duri bnoi do ada habit ama kamaina form tawni ha base sisu niti niyom amane noi da tam doi ne ada habit je form tawge ha tara ga di environment je khang da ya de sum condition am ne gyan ta ba environment je khang da ya de ada trading ki environment je karino je khang na hona akiba je khang da ya de gyan ta ba suresh adu gi namak tane baina akiba je deeply khang ta je khara wali ko ta ki do akiba matang da adagi kalakpa pamba wali ka grip wali adagi belief thaja base karino ka je khang kare once nang na trading ki environment je khang gi ta ga de hayawai aphaba habit ab do siem bada la ka dune aduna si kai gi ba understanding environment kana haira su ko kai de trading ki gyan tare ko kari question hangning ba lai ge sida tamra ja onam tele ro ne tamra ja ta bro langam do male ya ma ji keno map thari ma gi thangna ba ji tai ro ba adagi sanai ma to ole ro Auto. kari hadi stage na kari hangning ba khot pa lege du na wala pan ba khot pa khara ga yaw bro Yaw wai to. karam pa le No flight state ha no. fly state ha ba do aduna maram ore gane nang noi tamaga nang mari yana ha ba do te to kitang tu mo kak na bona dra Auto. kak chu kak khibra du tre to target yaw ding da Kak ju. Kak ki ada stop loss ka yaw tne da 0.5% minus la pa da ni siga to to yaw. ho adu kari na du gi do flight mo na tro Auto. stop loss yaw ding da kak khi do tai na to nang paisa do save to no bona da kitang mang su to ken to rai ne adu ta ga di nang da su yam phajana na ha gi khali ba strategy nang gi poto phajare na to ri poto kari kana ri ge keno hai kai kana ri ge do ba Kana de hojik da mo lo nya ha yaw pressure kre. hojim wa cha khe kem kana de ba ada mang mo suai tu mo suai ba si point probability la ke ba ju ka ju kai de ba ma risk accept to go ni ko na adno ko na la ke risk accept ki matang na adu bo adagi mo amana keno ne bhai da khara tu ko da ka khre hai gyan da ba khara tu ko da ka iduna kari maram ni kari phau ko na ndum thai Ada amu sai do handara ga amu stop loss ko na tat kre di na kan. adu ta ga ni na adu ki do si po si ne adu hum su ni tra nagi tong mi photo mu mang gi ni ha ba ki bne khai ko adu asi gi akiba se kai da thola ken emotion ni na thola ni yan da ba adu ta ga ni nang na resonant thot tong sai gi si gi po je phajare kolen tori men kai kana dre adu ta ga ni ka do ba ai na du gi ne bai na do market understanding ha ba se di sang da ya da ba macha maru oi macha amane sang da ya da bai tare maru oi bai sorry sang da ba ya da ba macha amane adu bo khwai gi maru oi ba poti na te sine bai na ha ni ha khwai gi maru oi bi kai no kana trading psychology and risk management sine kai ko ai na khang ba po che matang cha na to bu ngam da ta ga di kai kana de adu mi me a focus to du sine to ri market understanding se loi na focus to ne asi a soi bne market understanding do focus to re khang ya du matang cha na ine thabak to ngam da di kai kana de adu na maram ore ga hai ba po to matang cha na to bu ngam na bai da mak ta koi na focus to bom da ka le gya tare ko asi khang ba matung da koi na apha habit to samina si ko koi mem trade to mina raga kai ko once apha habit to form to graba lore nang trading da mai pa abne kai ko ado trading mai pak pai se karmai na to ge ha tara ga di koi gi trading in a zone na lai ga ma lai ada mark the class na ha bam lai ko koi gi trade to ma tam si na without any hesitation akiba greed kari te yaw da peace tai tara emotion je pura control to ro ga ne gyan ta na trade to bung ngam gi state tam la ka ni hai di state to yaw tara ga di nang zone da chang ma ko gyan tare ko ado once zone da chang gi ta ga di nang mai pa ne si si mu khalo ada paisa tam da khoi focus sung to ba se zone da chang da paisa ta la hai ba di kai yo ga ai na lo si chang na job long tha ga nang paisa to ngi adu ta ga nang account double chakre adu nang paisa ta la ne adu nang kui ne lai ni kai khalo no
ꯈꯪꯉꯕ ꯅꯪ ꯅꯁꯥꯗꯣ ꯖꯣꯟꯗ ꯆꯪ ꯏꯃꯣꯁꯟ ꯑꯣꯃ ꯃꯊꯪ ꯑꯃꯨꯛꯀ ꯇꯧꯔ ꯅꯪ ꯄꯩꯁꯥ ꯃꯥꯡꯉꯤꯅꯤ ꯀꯔꯤꯝ ꯀꯥꯟꯅꯗꯕ ꯄꯣꯠꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯖꯣꯟꯗ ꯆꯪꯅꯕ ꯍꯣꯠꯅꯁꯦꯕ ꯖꯣꯟꯗ ꯆꯪꯕ ꯍꯥꯏꯇꯥꯔꯒꯗꯤ ꯄꯩꯁꯥ ꯃꯥꯡꯕ ꯃꯇꯝꯗꯅꯦ ꯂꯥꯏꯗꯤ ꯂꯥꯏꯗꯕꯅꯦꯕꯀꯣ ꯍꯥꯏꯔ ꯀꯥꯟꯗ ꯅꯪ ꯇꯥꯛꯑꯒ ꯂꯨꯏ ꯍꯥꯏꯔꯒꯅꯤ ꯄꯩꯁꯥ ꯇꯣꯡꯕ ꯃꯇꯝꯗ ꯍꯔꯥꯎꯔꯣꯏꯗꯕ ꯄꯩꯁꯥ ꯃꯥꯡꯕ ꯃꯇꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯔꯣꯏꯗꯕ ꯁꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯧꯅꯦꯕ ꯀꯣ ꯑꯗꯨ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯞꯅꯦ ꯁꯤ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯂꯥꯛꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯥꯏꯛꯁꯨ ꯑꯃꯨꯛ ꯈꯣꯡꯒꯠꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯁꯤꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯄꯥꯔꯠ ꯑꯃ ꯉꯁꯤ ꯇꯧꯔꯛꯏꯁꯤꯅ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯀꯣ ꯑꯗꯨꯒ